ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯃꯤꯇꯤꯡꯁꯦ ꯍꯧꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯗꯦꯕꯥꯟꯁꯨ ꯌꯥꯎꯕꯤꯔꯦ ꯑꯗꯒꯤ ꯉꯁꯤ ꯑꯅꯧꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯉꯥꯡ ꯑꯍꯜ ꯍꯥꯏꯕ ꯑꯃꯒ ꯔꯕꯤꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯦꯗꯥꯝ ꯑꯅꯤꯇꯥꯁꯨ ꯌꯥꯎꯕꯤꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯕꯤꯝꯁꯟ ꯌꯥꯎꯔꯦ ꯑꯩꯈꯣই ꯑꯣꯖꯥ ꯁꯣꯕꯥꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣই ꯃꯔꯨꯑꯣꯏꯕ ꯂꯤꯗꯔꯁꯤꯡ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤ ꯑꯩꯈꯣই ꯍꯧꯖꯔꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯑꯑꯣꯟꯕꯁꯦ ꯂꯥꯛꯑꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯑꯣꯟꯕ ꯂꯥꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯤꯀꯤ ꯆꯠꯄꯤ ꯂꯨꯄꯥ ꯆꯠꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯄꯩꯁꯥ 15 ꯆꯠꯄꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯅ ꯄꯤꯔꯝꯕ ꯑꯆꯥꯄꯣꯠ ꯂꯩꯌꯨꯗꯨ ꯄꯤꯌꯣꯅ ꯂꯩꯔꯝꯕ ꯄꯩꯁꯥ 15 ꯆꯠꯄꯤ ꯄꯩꯁꯥ 10 ꯆꯠꯄꯤ ꯑꯗꯒꯤ ꯂꯨꯄꯥ ꯆꯠꯄꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨ ꯃꯗꯨꯒꯤ ꯑꯦꯖꯇꯣ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯦꯕ ꯃꯇꯝꯗ ꯄꯨꯔꯛꯄꯅꯤꯀꯣ ꯆꯍꯤ 5-10 ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 100 ꯆꯠꯄꯤ ꯑꯗꯒꯤ 500 ꯆꯠꯄꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤ ꯁꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯕ ꯖꯤ ꯄꯦ ꯐꯣꯟ ꯄꯦꯁꯦ ꯁꯤꯖꯤꯟꯅꯕ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯃꯣꯏꯈꯣꯏꯁꯨ ꯈꯔ ꯂꯩ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯖꯤ ꯄꯦ ꯐꯣꯟ ꯄꯦ ꯁꯤꯖꯤꯟꯅꯔꯝꯕ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯑꯅꯧꯕ ꯖꯨꯛ ꯂꯥꯛꯑꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯍꯥꯏꯕꯁꯤꯗ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯑꯅꯧꯕ ꯖꯨꯛꯀꯤ ꯁꯤꯖꯤꯟꯅꯒꯗꯕ ꯑꯃ ꯂꯥꯛꯑꯦ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯣꯜꯂꯛꯄꯅꯤ ꯃꯁꯦ ꯀꯅꯥꯝꯇ ꯊꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯁꯦ ꯀꯩꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯄꯩꯁꯥꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯂꯨꯄꯥ 50,000 ꯁꯦꯟꯗꯣꯏ ꯆꯠꯂꯦ ꯂꯧꯔꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯁꯤ ꯊꯥ ꯑꯃꯗ 3% ꯌꯥꯝꯃꯕꯗ 5% ꯁꯤꯗꯩ ꯍꯦꯟꯗꯦ ꯑꯗꯨꯕꯨ ꯀ꯭ꯔꯤꯞꯇꯣꯒꯤ ꯁꯤꯗꯩꯁꯤꯗꯗꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯁꯤꯁꯤꯗ ꯊꯥ ꯑꯃꯗ ꯄꯤꯛꯑꯕꯗ 10%ꯗꯒꯤ ꯍꯧꯔꯦ ꯀꯝꯄꯅꯤ ꯃꯈꯥ ꯄꯣꯟꯅ 10%, 30%, ꯑꯗꯒꯤ 50%, even 180, 100% ꯐꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯄꯥꯏꯁꯜꯂꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇꯗꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯁꯤꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤꯁꯦ ꯃꯌꯥꯝ ꯂꯥꯛꯑꯦ ꯈꯔ ꯑꯃꯅ ꯇ꯭ꯔꯦꯗ ꯇꯧꯔꯒ ꯇꯥꯜꯂꯦ ꯑꯗꯩ ꯈꯔ ꯑꯃꯅ ꯁ꯭ꯇꯦꯀꯤꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯎꯏ ꯁ꯭ꯇꯦꯀꯤꯡ ꯇꯧꯔꯒ ꯑꯗꯩ ꯈꯔ ꯑꯃꯅ ꯀꯣꯏꯟ ꯅꯠꯇ꯭ꯔꯒ ꯇꯣꯀꯟꯁꯨ ꯍꯥꯏꯀꯣ ꯃꯣꯏꯁꯦ ꯂꯩꯁꯜꯂꯒ ꯃꯣꯏꯈꯣꯏꯁꯤꯡꯁꯤꯗ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯌꯥꯎꯋꯦꯕ ꯇ꯭ꯔꯦꯗꯁꯤꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯁꯦ ꯈꯤꯇꯪ ꯍꯩꯅ ꯇꯝꯕ ꯑꯃ ꯆꯪꯉꯦ ꯇꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯇ꯭ꯔꯦꯗ ꯇꯧ ꯇꯥꯔꯒꯗꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯇꯧꯕ ꯕꯤꯖꯤꯅꯦꯁꯇꯨꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 50,000 ꯇꯥꯟꯕ ꯂꯥꯛ ꯇꯥꯟꯕ ꯌꯥꯎꯋꯦ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯇꯥꯟꯕꯖꯥꯠꯅꯤꯀꯣ ꯇ꯭ꯔꯦꯗꯁꯤꯗ ꯑꯗꯨ ꯇ꯭ꯔꯦꯗꯁꯤ ꯇꯝꯕ ꯌꯥꯝ ꯐꯖꯅ ꯆꯪꯉꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯄꯩꯁꯥ ꯇꯥꯟꯕꯗ ꯅꯠꯇꯅ ꯄꯩꯁꯥ ꯃꯥꯡꯕꯁꯨ ꯌꯥꯏ ꯑꯗꯨ ꯇ꯭ꯔꯦꯗꯁꯦ ꯍꯩꯔꯒꯗꯤ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯟꯕ ꯌꯥꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯏ ꯇ꯭ꯔꯦꯗꯁꯦ ꯑꯗꯨꯒ ꯁ꯭ꯇꯦꯀꯤꯡ ꯍꯥꯏꯕꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯀꯝꯄꯅꯤꯅ ꯄꯤꯔꯤꯕ ꯅꯣꯡꯃꯗ 1%, ꯑꯗꯒꯤ 3% ꯀꯝꯄꯅꯤꯅ ꯄꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯀꯤꯡ ꯐꯤꯛꯁ ꯔꯦꯠ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯟꯗꯣꯏ ꯆꯠꯄ ꯄꯩꯁꯥ ꯇꯥꯟꯕꯗꯨ ꯁ꯭ꯇꯦꯀꯤꯡ ꯀꯧꯏ
coin natraga token je kamaina pisa tan ge hai daragadi haji coin amada koina lupa amada pire laure lafsale laurse lupa ama piraga koina coin je listing ama leire laure lupa listing ama ge ha ani leraga ahum leraga manga leraga sai lupa piba ko token natraga coin je lupa listing ama de yokusu yawi adu daragadi koina lupa ama pibase lupa listing ama de yoktaragadi koina yongthokpa matamda lupa listing ama gi lehau daragadi coin natraga token je listing ama nebo adu daradi koina yola kanda kayam phange hai daragadi matarat sa listing sintara lakh tara phange lupa listing ama khaktang aina masigi coin je mamal tangkhalakpa yai wangkhalakpa yai haina khang daragadi aina leishallaga tha manga truk obe yai chahi moi bai thamakanda magi coin jigi value je market ta wangkhalakpa matamda aina yothokpa matamda lupa lakh tara obe yai kul obe yai mayam phangba yai aduna crypto si ekoina khangba yam tangai phade aduna crypto gi maram sida ekoina nungti gi sum research tawba thijanba nungti gi tamba lepa yade aduna khangagadi ekoina पैसा तानबगे थबकसी यामना लाइन अखोइना सिजनरिबा पाइरिबा मोबाइल सिदगी अखोइना ट्रेड तौरगा पैसा तानबा याय स्टेकिंग तौरगा पैसा तानबा याय कोइन लेसल थमगा पैसा तानबा याय अदुना ngasiदगी सही 2009 दा lupa supnadagi lupa ama tang piba koina bitcoin haise bitcoin je lupa ama tang pirame hauzik karor ma yogrebo todi matamdu dai koina lupa tara tang oiraso coin je lesalaga koina kwa chaba adagi cha thaiba yega sunataba paisa lupa tara kunje sisiga plus akoina crypto gi maramda knowledge khara tansalaga lupa tara da go kunna go so sahi manga tara gi ni khangde sahi amani khangde bitcoin kunje lesala thamam daragadi akoi hoji karo tara gi mapu oineba adu basigu maje koina khanghoudre crypto kaino ha kanda as paisa mangba thabni aduni adane ni mina hainaba mayam du koin thajadra sigi maramda koin thijel houdre mang masu mayam yawgani thaba ma tawda sumang mangba yawra sum tongda oigedi yab nate mangiba mayamdagi marakta adom da kanaba yaba isona adom nungai jaw haidana company afaba amtang thengnaba daragadi ngasi bitcoin akhoi yahor dada yahor taragadi akhoi ji karo tarai mapu ine adusu lupa kya ge lupa taraga thambamda aduna पैसा तानमसी अखोइना मतम मतंगी मतुंगिना होंपनी हजिकती मोबाइल दा पैसा तानबे याबे थबक से अखोइना याम फजना खंगम मतंगाई फदे अदुना अखोइ हजिक मणिपुर दा हजिक पैसा तानबे अवाब मयाम थोइसे पैसा फंगनदना हजिक लेफम चाबं खंगदा मयाम वाने अदु क्रिप्टो की नॉलेज अखोइना खंगगा अखोइगे बरुम पांगसिंदा अखोइना मुक्ता आगा पैसा जी हानिंगालितना याम लाइन तानबे अपॉर्चुनिटी मपीरी aduna koina hojik AIR na haijiju asigi robot chi naraga robot sina trade se tawraga aina sa haijabdo trade tawbadi yamna lui pisabudi yamna phangi pisa plap mang bisu yai duga lakta karoda tanbasu yai trade se ekoina tambada lising yankai da lakta sangmanina ekoina tamdaragasu AIR na haiba platforms de ekoina kamaina pisa tanbino hairakanda mana nungtigi 1% 1% 1% adum pirakane koin any paisa thambado adugi 1% nungtigi pirakane aduna sigi robot sisina paisa tambina aduna akoina sigi platform je ARN gi platform je adum hangu matamda asigi sumaina sigi structure je sum uneba asles da buy TP asles da adongi paisa kyam yaw do urani asles koi company sina karam mafamda trade tawrige do asles ulakane karam company da paisa thada ino nomda kyam phangino asles da nomada 100 plus
70 plus 87 plus profit se koi company na phange sisna adom kana gum mi ma yahon gai dar ga di kamai to gani reference link log ga ge da sumain harak kane aduna kana gumba mi amana mana akoi gi yamba yamdaba mana $50 haidare $500 se mana thamaga yaure thamaga yaw darga di nungti yi mangonda $32 sa kane $32 se aikoi gi sisa capital yaure mana thamgiba paisa capital su yaure plus interest yaw gane plus pirei sumaina pirak pasina numit kunni subada 20 days se su matamda magi $500 thangiba se €1,700 kane sumaina magi paisa se 1,600 sumaina euro kani asli the company ki profit crash lo thok ne asumaina aikoina paisa ji sigi charge da koi loi ube ain paisa kya thamag kya phang ma khot paina aduna aikoina kana gumba mi amana aikoina hojik hairi si trade ta aikoina yamdrabada lupa lising manga da ore basu tara da ore basu hogdoga yamna pikpa amount da aikoina yauraga aikoji paisa kamaina tanga da ge sine aikoina hojik ta is aikoina sista yamba yamdaba kana gumba mi amna lupa lising mariga chonga oirasu mana tha ahumdang thamba matamda mana 3 months kaktang mana thamba matamda lupa lising mariga satruk se 3 months kaktang mana ai lebak yang je mang matong ba lebak yang ge thamba matamda lupa around 50,000 ni mathak to oire tha mari thamba matamda lupa la mai me ado oire la amajibu mana yogi daragadi ma tha khuding lupa lakh amamam lokthokpa matamda magi account lupa lakh amamam ju lehungne aduna akhoi gi ngarang akhoi gi oza nimaina ngarang akhoi oza nimaina haibiri do magi $50 thamme numit kundi leraga $50 basu lokthokre ado hojiksu sarakna magi account da $50 je lehuri aduna aikoina kanagumma mimna mane lupa lising mana manga thamelorje manga je mana tha khuding gi numit 20 days later matungda mana lupa lising manga je tha khuding dum lokthok pasu yayo tha khuding gi mana lupa lising manga lokthokre my account lupa lising manga le hongne tha khuding gi aje ozani mai gi mana mamangi numit kuni leraga mana $50 adi lupa lising manga muk lokthokre lawrase amuk maje nunti gi phangu paisa ji sum hapsan biba sum igi invest obiba aduga numit kunni muk leraga muk mal palsi manga muk thok ya ne kana gum mi na lupal sing tara thamel rose numit kunni leraga mal palsi tara sum muk thok pa numit kunni muk leraga palsi tara tara dum lok thok ya ne sumaina ai khoina sumaina ai yamba yamda ba company se mang ma tongba ma khangde ai tha gi palsi manga tara tara sum tan ge harega su yai aduga ai ne tha mari manga di ai lebak yengage mang ma tongba haidana mana tha mari manga tang thamdaragadi tha khuding lupa la amamam dum lokthok pasu yarakane aduna
lupa lising mari mangakna tha amada lupa la ama phangba yaragadi adusu yam chawba opportunity ne business se koina tori se business se makhan makhan ni ma mai plan je kana gumamna lupa lising tara thamena lawrasi ma 20 days ki matungda lupa lising tara lawthoga lupa lising tara adum tan gena torusi yare kana guma mina ma lupa lising tara thamena lawrasi manga thamena lawrasi mana thamba amount do numit kuni leraga lupa mana thamba lupa lising tara or manga oro mana thamjabado lawthokre aduga aremadu de mangba tongba lebak yengena thamjalaga sawng honaba kangbu ma kana guma khara amana sunglaw he lawthoktabida ai mangge so mangjarasu tongi lebak yengge haiduna mana thamjaba paisa se lising manga or tara oro tha ahum thamni mari thamni manga thamni na adum thamaga heng lakta lak ani hum lak manga tara yora kanda chawng lawthoke thambasu yai sigi system sida adum na khanbiro dum plan 1 plan 2 plan 3 si akwa adom na pam mong na dum business to bi ai aduna sumaina tawraga ai dagi ekhoina paisa yamna tingdabida paisa tanbi yai adu kana miyosing na ai hojik financial problem yamna taicha de imung manunggi sizina bam paisa business to na bada thadringa paisa leite haragasu mana paisa zero investment haidare paisa lupa amu puthoktabida koi company sida yauraga kanagum khangna sana mi madagi zero investment da masi yaurani yaurakanda mana khangna sana miyosing da siri company si kana basingje mana plan je phajana upirabo aduga natraga so mana khangna sana miyosing je khoi gi meeting sida nungti gi nimidangi pung 8 ta tobasida kusalaga yahallaga hairiba mising dagi question answer adagi bhata da mayam do loina uraba matungda makhoi ni yaurpa matamda mi me yaurpa matamda ma 900 rupees ki me adu phangane pesa da puthokte be mi da khoma adu pesa tan mi shi yawe mi chama chani tha ma da mi tara yahma matamda ma lupa lising ma pande na tara ba dum phangane sumana pesa da puthokte pesa tan bi ya bi khudong cha ji koi da lei ai na mi da wari sa ba hitraga so sigi meeting sima di yaw sumain tawsi nang pambra pamda ba na hangaga adum yahon biraga adum pesa adum tan bi ya bi opportunity su lei aduna sumaina yamna sangna koina kano to bagisu dakar ta yamna samba mong da koina ai earn de paisa ji yam line paisa ji phasna tan ba yai aduga manipur gi oina hausi hausi paidagi paisa yamna tha da ba yamna tanari si gujarat state ni ko gujarat tagi lipa ma maji kai guma company am da mana lupa lakh 13 ga tha daraga lakh 13 se mangraba lakh 13 se mangra da maji kamaina phukat kani na khallaga anda magi makutta lejaba lupa lakh 3 ga tawraga sigi earn je ma yawge yawra matungda ma hojik lakh 80 hena tan gre mana masidista pesa padana tan ba yare khangak padagi ni mana mayana share tawraga hojik india da sig business sakol isa hojik ado hojik bawdi koi company se tha tara khakta ngari only 10 months khakta ngari ado maji telegram da tawri ko maji telegram da khale ragadi maje app lakini magi app lakku matamda amu hena maji sawkrakani ado hojik bawda mi la amaga makai 1.5 lakhs hojik business story online da no lew fadana koi company sina matam sangna chalagadi ekoi yamna kana bam oigani aduna maro pangsingda makoina paisa ngamme paisa puthoga yahon biro ngamdre free da dum yaholaga mi khoma paisa dum taminasi kana bsi lawminasi sine mayam hajari sa adoga mayam gi any question hang meaning ba lerga su adum hang biro akoi adum khanasi madam kavita Hey, kai question legi hꯧꯖꯔꯒꯦ ꯑꯩ hobe ꯍꯧꯖꯔꯛꯑꯒꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯣꯏꯅꯗꯤ ꯑꯔꯟ ꯍꯥꯏꯀꯣ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯔꯣꯕꯣꯠꯅ ꯇꯧꯕꯁꯨ ꯌꯦꯡꯉꯦ
ꯑꯩ ꯏꯁꯥꯅꯁꯨ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯤꯁꯤ ꯅꯨꯡꯇꯤꯒꯤ 1%. ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯁꯤ ꯀꯝꯄ꯭ꯌꯨꯇꯔꯅ ꯇꯧꯔꯁꯨ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯇꯧꯔꯁꯨ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯅ ꯁꯨꯡꯃꯥꯡ ꯃꯥꯡꯗꯕꯤꯗ ꯏꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯁꯨꯡꯃꯥꯡ ꯃꯥꯡꯗꯕꯤꯗ ꯃꯥꯅ ꯅꯨꯡꯇꯤꯒꯤ 1% ꯄꯤꯔꯤꯁꯦ ꯑꯩꯗꯤ AI ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯇ꯭ꯔꯦꯖꯔ NFTꯗꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯂꯣꯁ ꯆꯠꯍꯟꯈꯤꯗꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯅꯣꯡꯃꯇ ꯂꯣꯁ ꯆꯠꯍꯟꯈꯤꯗꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯀꯝꯄꯅꯤꯗꯨꯅ ꯈꯔ ꯃꯄꯨꯡ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯑꯦꯞ ꯄꯨꯊꯣꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯟꯚꯦꯁꯃꯦꯟꯁꯨ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯒ ꯋꯤꯗ꯭ꯔꯣ ꯌꯥꯍꯟꯗꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯝꯄꯅꯤ ꯔꯟ ꯇꯧꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯀꯣ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯍꯟꯗꯣꯔꯛꯇꯦ ꯑꯗꯨ ꯃꯌꯥꯝ ꯊꯥꯖꯕꯤꯗꯅ ꯇꯧꯕꯤꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯁꯥꯠꯆꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯟꯖꯦꯕꯀꯣ ꯑꯗꯨꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯕ ꯃꯤꯅ ꯇꯧꯔꯁꯨ ꯁꯣꯏꯅꯀꯤ ꯃꯥꯡꯕ ꯌꯥꯎꯒꯅꯤ ꯅꯣꯡꯃꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯑꯣꯏꯔꯁꯨ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯃꯥꯡꯕ ꯌꯥꯎꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯃꯥꯟꯗꯅ ꯍꯥꯏꯕꯤꯔꯤꯁꯤ ꯅꯣꯡꯃꯒꯤ 1%ꯅꯤ ꯃꯥꯅ ꯄꯤꯔꯤꯁꯦ ꯁꯨꯡꯃꯥꯡ ꯃꯥꯡꯗꯦ ꯍꯥꯏꯕꯅꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤꯗ ꯑꯩꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯗꯣ ꯑꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯇꯣꯡꯕ ꯄꯩꯁꯥꯗꯨꯅꯦ ꯑꯩꯒꯤ ꯀꯦꯄꯤꯇꯦꯜꯗꯨꯅꯦ ꯍꯟꯗꯣꯔꯛꯄꯅꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯉꯁꯤ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯊꯥꯗꯗꯔꯒ ꯑꯗꯨꯒꯤ ꯗꯕꯜ ꯄ꯭ꯔꯣꯐꯤꯠꯇꯨ ꯄꯤꯔꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯨꯟꯅꯤꯗ ꯑꯩꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ 100% ꯇꯣꯡꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯊꯥꯗꯕꯕꯨꯗꯤ ꯍꯧꯖꯤक ꯀꯅꯥꯅꯣ ꯑꯍꯜ ꯑꯃꯁꯨ ꯊꯥꯗꯗꯅ ꯅꯨꯃꯤꯠ ꯀꯨꯟꯅꯤꯗ ꯁꯨꯃꯥꯏ ꯐꯪꯈ꯭ꯔꯦ ꯍꯥꯏ ꯌꯦꯡꯕꯕꯨꯗꯤ ꯌꯥꯏ $50 ꯑꯗꯒꯤꯗꯤ $100 ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯏ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯂꯥꯜꯂꯦꯀꯣ ꯇꯁꯦꯡꯅ $50 ꯑꯣꯏꯔꯁꯨ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ 7595 ꯂꯨꯄꯥ 4,450 ꯂꯨꯄꯥ 4,450 ꯅꯣꯡꯃꯗ ꯇꯥꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯑꯗ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤꯕꯅꯤꯀꯣ ꯐꯔꯛꯄꯕꯨꯗꯤ ꯑꯣꯏꯁꯅꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤꯗ ꯇ꯭ꯔꯦꯠꯁꯤꯗ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯇ꯭ꯔꯦꯠꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯑꯗꯨꯝ 2% ꯄꯤꯕꯁꯨ ꯌꯥꯎꯔꯤ ꯅꯣꯡꯃꯗ 3% ꯄꯤꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯌꯥꯎꯔꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯇꯥꯕꯤꯕ꯭ꯔꯣ ꯃꯦꯗꯥꯝꯒꯤ ꯗꯣꯂꯔ ꯀꯌꯥ ꯊꯥꯗꯕ ꯗꯣꯂꯔ ꯀꯌꯥ ꯐꯪꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯁꯥꯔ ꯑꯩꯒꯤ $100 ꯊꯥꯗꯕꯗꯣ ꯑꯩꯒꯤ ꯃꯈꯥꯗ ꯃꯤ ꯑꯃ ꯍꯥꯞꯄꯒꯤ ꯈꯔ ꯀꯩꯅꯣ ꯂꯥꯛꯄꯗꯨꯒ ꯑꯩ 10 daysꯗ ꯑꯩꯒꯤ ꯀꯦꯄꯤꯇꯦꯜꯗꯣ ꯍꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯊꯥꯗꯔꯤꯁꯤꯅ ꯑꯗꯨꯗꯒꯤ ꯅꯨꯡꯇꯤꯒꯤ ꯔꯤꯏꯟꯚꯦꯁ ꯇꯧꯈꯤꯕꯗꯨꯅ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯣ ꯑꯗꯨꯒꯤꯗ ꯀꯦꯄꯤꯇꯦꯜ 100ꯁꯦ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ 130 ꯀꯦꯄꯤꯇꯦꯜ ꯑꯃꯁꯨ ꯌꯥꯎꯖꯔꯤꯕ ꯍꯧꯖꯤꯛ ꯑꯠꯆꯥ ꯌꯥꯝ ꯐꯩ ꯃꯦꯗꯥꯝ ꯑꯗꯨꯅ ꯌꯥꯝ ꯐꯩ ꯃꯦꯗꯥꯝꯁꯨ $100 ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯦꯗꯥꯝꯒꯤꯗꯤ ꯄꯩꯁꯥ ꯍꯟꯖꯜꯂꯦ ꯄ꯭ꯔꯣꯐꯤꯠꯁꯨ ꯂꯩꯔꯦꯕꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯁꯥꯔ ꯑꯅꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤꯁꯨ ꯑꯩꯅ ꯄꯥꯕꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯀꯗꯥꯏ $100 ꯑꯃꯨꯛ ꯂꯩꯍꯧꯔꯤꯗꯣ ꯑꯃꯨꯛ $200-300 ꯌꯧꯔꯛꯀꯗꯕ ꯁꯥꯔ ꯑꯩꯒꯤꯕꯨꯔꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯗꯣꯂꯔ ꯀꯌꯥ ꯂꯩꯔꯦ ꯍꯧꯖꯤꯛ 130 ꯂꯩꯔꯤꯕꯣ ꯁꯥꯔ ꯑꯗ 130 130 ꯁꯤꯗꯩꯁꯤꯗ 130ꯗꯣ ꯊꯥ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯣ ꯑꯗꯨꯝ 300ꯀꯤ ꯃꯌꯥꯗ ꯑꯣꯏꯔꯛꯑꯅꯤꯀꯣ ꯍꯣꯏ ꯑꯗꯨ ꯑꯗꯨꯏꯀꯥꯟꯗ ꯑꯃꯨꯛ 100 ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯦꯗꯥꯝꯒꯤ ꯄꯩꯁꯥꯁꯨ ꯍꯟꯖꯜꯂꯦ ꯄ꯭ꯔꯣꯐꯤꯠꯁꯨ ꯐꯪꯕ ꯍꯧꯔꯅꯦꯕ ꯄ꯭ꯔꯣꯐꯤꯠꯇꯤ ꯀꯩꯅꯣ ꯀꯦꯄꯤꯇꯦꯜꯗꯤ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯦꯄꯤꯇꯦꯜ ꯍꯟꯖꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯟꯗꯣꯡ ꯑꯃꯁꯨ ꯐꯪꯕ ꯑꯃ ꯆꯪꯉꯤꯅ ꯍꯣꯏ ꯁꯦꯟꯗꯣꯡꯗꯨꯁꯨ ꯐꯪꯉꯕꯅꯤ ꯁꯦꯟꯗꯣꯡꯁꯨ ꯁꯦꯟꯗꯣꯡ ꯁꯤꯂꯦꯞꯁꯨ ꯍꯟꯖꯜꯂꯦ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯦꯗꯥꯝꯅ ꯂꯧꯊꯣꯛꯅꯤꯡꯕ ꯂꯨꯄꯥ 5 ꯂꯧꯊꯣꯛꯀꯦꯔꯥ 10 ꯂꯧꯊꯣꯛꯀꯦꯔꯥ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯅꯦꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯀꯩꯁꯨ ꯑꯩꯅ ꯀꯥꯏꯗꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯤ ꯁꯨꯃꯥꯏꯅꯀꯣ ꯑꯥꯒꯁꯇꯤꯅ ꯍꯥꯏꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯃꯥꯡꯕ ꯈꯣꯠꯄ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯃꯥꯅꯦ ꯀꯝꯄꯅꯤꯁꯦ ꯍꯦꯛꯇ ꯃꯌꯥꯝ ꯀꯝꯃꯨꯅꯤꯇꯤꯁꯦ ꯌꯥꯝꯈꯠꯂꯛꯑꯀꯥꯟꯗ ꯍꯦꯛꯇ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕꯒꯨꯝꯕ ꯑꯦꯞꯁꯦ ꯃꯨꯊꯠꯄꯤꯈꯤꯕꯒꯨꯝꯕ ꯍꯦꯛꯇ ꯇꯧꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯂꯣꯁ ꯑꯣꯏꯕꯁꯦ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯗꯨꯝ ꯐꯖꯅꯕꯨꯗꯤ ꯆꯠꯂꯤꯀꯣ ꯑꯗꯨꯕꯨ ꯄꯥꯈꯠꯇꯅ ꯑꯩꯗꯤ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯔꯒ ꯇꯪꯈꯥꯏ ꯑꯃ ꯂꯧꯁꯜꯂꯦꯕ ꯆꯨꯝꯃꯦ 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 ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯖꯔꯒ ꯑꯩꯅꯅꯦ ꯋꯥꯂꯦꯠꯇ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯥꯞꯆꯜꯂ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯔꯛꯑꯒꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯦꯛ ꯔꯤꯏꯟꯚꯦꯁ ꯇꯧꯗꯕꯤꯗ ꯋꯥꯂꯦꯠꯇ ꯑꯗꯨꯝ ꯍꯥꯞꯆꯜꯂ ꯊꯝꯕꯗ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯕꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯌꯦ ꯑꯇꯩ ꯑꯇꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯝꯄꯅꯤꯁꯤꯗ ꯑꯇꯩ ꯀꯝꯄꯅꯤꯁꯤꯗ ꯌꯥꯎꯕꯗꯤ ꯋꯤꯗ꯭ꯔꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯣꯏꯅꯣ ꯌꯦꯡ ꯂꯩꯕꯅꯦꯕ ꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯋꯤꯗ꯭ꯔꯣ ꯌꯥꯕꯅꯤꯅꯅꯦ ꯑꯩ ꯉꯁꯤꯗꯤ ꯄꯩꯁꯥ ꯆꯤꯜꯂꯤ ꯉꯁꯤꯗꯤ ꯍꯥꯞꯆꯤꯜꯂꯒ ꯂꯧꯊꯣꯛꯑ ꯁꯤꯖꯤꯟꯅꯒꯦ ꯑꯗꯨꯝ ꯌꯥꯏꯑꯕ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯥꯔ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯦ ꯑꯥꯏꯁꯤꯒꯤ ꯈꯤꯇꯪ ꯑꯩꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯟꯅꯕꯕꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯥꯒꯤ ꯄꯤꯔꯛꯏꯁꯦ ꯀꯦꯄꯤꯇꯦꯜ ꯄ꯭ꯂꯁ ꯏꯟꯇꯔꯦꯁꯅꯤꯗꯅ ꯑꯥ ꯑꯗꯨꯅ ꯁꯤꯒꯤ ꯀꯦꯄꯤꯇꯦꯜꯁꯦ ꯑꯩꯒꯤ 20 ꯗꯦꯖꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ 20 ꯗꯦꯖꯅꯤ 20 ꯗꯦꯖꯇ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯗꯣꯏꯅꯤꯗꯅ ꯑꯩꯅ ꯑꯍꯥꯟꯕ ꯊꯥꯗꯣꯏꯕ ꯀꯦꯄꯤꯇꯦꯜꯁꯦ ꯑꯥ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯅꯣꯡꯃꯒꯤ 5% ꯑꯃꯒ ꯏꯟꯇꯔꯦꯁ 1% ꯑꯃꯒ ꯄꯤꯔꯛꯄꯁꯦ ꯑꯥ ꯃꯌꯦꯛꯀꯤꯗꯤ ꯀꯦꯄꯤꯇꯦꯜꯗꯨꯗꯒꯤ ꯀꯛꯊꯠꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯏꯟꯇꯔꯦꯁꯁꯦ ꯄꯤꯛꯅ ꯍꯣꯜꯂꯛꯄꯗ ꯉꯁꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯗ꯭ꯌꯨꯁꯤꯡ ꯑꯣꯏꯗꯕ ꯐ꯭ꯂꯦꯠ ꯑꯣꯏꯕꯁꯦ ꯑꯥ ꯐ꯭ꯂꯦꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ 1%ꯁꯤ ꯑꯗꯨꯝ 20 ꯗꯦꯖꯁꯦ 1% ꯑꯗꯨꯝ ꯄꯤꯕꯁꯦ ꯑꯥ ꯑꯗꯨꯒ ꯊꯥꯗꯈꯤꯕ ꯑꯦꯃꯥꯎꯟ ꯉꯁꯥꯏꯒꯤ $100ꯗꯨꯒꯤ 1% ꯑꯗꯨꯝ ꯑꯣꯏꯕꯁꯦ ꯐ꯭ꯂꯦꯠ ꯑꯣꯏꯍꯟꯕꯁꯦ ꯁꯤꯒꯤꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯒꯗꯤ ꯀꯦꯄꯤꯇꯦꯜ 5% ꯑꯃ ꯂꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯅꯦꯛꯁ ꯍꯌꯦꯡ ꯑꯩꯅ ꯐꯪꯗꯣꯏꯁꯦ 5%ꯗꯨꯒꯤ ꯁꯔꯨꯛꯇꯨ ꯌꯥꯎꯗꯕꯤꯗ ꯄꯤꯒꯗꯧ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯦ ꯑꯗꯨ ꯆꯨꯝꯃꯦ 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 ꯇꯧꯗꯕꯤꯗ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯐ꯭ꯂꯦꯠ ꯑꯣꯏꯅ 5%ꯁꯨ ꯑꯗꯨꯝ ꯄꯤꯔꯛꯄ 1%ꯁꯨ ꯑꯗꯨꯝ ꯄꯤꯕ ꯁꯤꯒꯤꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅ ꯈꯟꯖꯩ ꯁꯥꯔ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯦꯗꯥꯝ ꯑꯗꯨ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯠ ꯍꯩꯇꯕꯩ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯠꯁꯦ ꯐꯖꯅ ꯍꯩꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯗꯒꯤ ꯂꯨꯄꯥ ꯂꯥꯛ 5-10 ꯄꯨꯔꯒ ꯑꯗꯨꯝ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯕ ꯃꯤ ꯂꯩꯌꯦꯕ ꯍꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯇ꯭ꯔꯦꯠꯁꯦ ꯍꯩꯌꯦꯅ ꯃꯣꯏ ꯀꯝꯄꯅꯤꯁꯤꯗ ꯑꯩꯅ ꯑꯩ ꯇ꯭ꯔꯦꯠ ꯍꯩ ꯅꯪ ꯃꯥꯁꯦ ꯑꯩꯁꯦ ꯇꯦꯁ ꯇꯧꯑꯣꯅ ꯑꯩ ꯇꯦꯁ ꯇꯧꯍꯟꯒꯅꯦꯕ ꯃꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯇꯦꯁ ꯇꯧꯔꯒꯗꯤ ꯑꯩ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯇꯕꯤꯗ ꯀꯝꯄꯅꯤꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯅꯦꯕ ꯑꯩꯉꯣꯟꯗ ꯂꯥꯛ 5-10 ꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯗꯣ ꯇ꯭ꯔꯦꯠ ꯇꯧꯔꯒ ꯀꯝꯄꯅꯤ ꯄꯩꯁꯥ ꯁꯤꯡꯗꯣꯛꯈ꯭ꯔꯦꯅ ꯁꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯑꯗꯨꯒꯤ ꯂꯥꯛ 5-10ꯗꯣ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯍꯧꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯠꯁꯤꯗ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯇ꯭ꯔꯦꯠ ꯍꯩꯕ ꯃꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯩꯁꯥ ꯆꯥꯎꯅ ꯊꯥꯗꯔ ꯇꯧꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯅ ꯇ꯭ꯔꯦꯠꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯝꯕ ꯇꯉꯥꯏ ꯐꯗꯦ ꯑꯗꯨ ꯇ꯭ꯔꯦꯠꯁꯨ ꯇ꯭ꯔꯦꯠ ꯍꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯝꯄꯅꯤ ꯑꯃꯗ ꯃꯥꯡꯒꯦꯔꯥ ꯇꯣꯡꯒꯦꯔꯥ ꯇ꯭ꯔꯦꯠ ꯍꯩꯔꯒꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯇ꯭ꯔꯦꯠꯁꯨ ꯍꯩꯖꯟꯕ ꯑꯃ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯁꯨ ꯅꯣꯡꯃ ꯑꯩ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯇꯥꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ AI ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ AI ꯈꯛꯇꯤ ꯅꯠꯇꯦ ꯑꯦꯅꯤ ꯀ꯭ꯔꯤꯞꯇꯣꯁꯤꯗꯤ ꯀꯃꯥꯏꯅ ꯀꯥꯟꯅꯕ ꯂꯧꯒꯗꯒꯦ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝꯒꯤ ꯈꯤꯇꯪ ꯄꯩꯁꯥ ꯍꯟꯖꯤꯟꯖꯕ ꯄ꯭ꯔꯣꯐꯤꯠ ꯐꯪꯕ ꯎꯕꯗ ꯑꯗꯣ ꯃꯦꯗꯥꯝꯁꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯗ ꯈꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯦꯗꯥꯝꯁꯦ ꯑꯗꯣ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯕ ꯀꯝꯄꯅꯤ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯃꯇꯪꯒ ꯌꯥꯎꯁꯦ ꯍꯥꯏꯕꯗꯤ ꯃꯦꯗꯥꯝꯁꯦ ꯌꯥꯎꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯡꯕ ꯇꯣꯡꯕ ꯂꯥꯏꯕꯛ ꯌꯦꯡꯒꯦꯅ ꯑꯗꯣ ꯃꯦꯗꯥꯝ ꯄꯩꯁꯥ ꯍꯟꯖꯤꯟꯕꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯑꯗꯨꯅ ꯄꯥꯕ ꯅꯪꯍꯧꯅꯕꯅꯅꯦ ꯑꯥ ꯅꯨꯡꯇꯤꯒꯤ ꯏꯟꯚꯦꯁ ꯇꯧꯕꯁꯦ ꯑꯩꯅ ꯂꯦꯞꯊꯣꯛꯑꯒꯅꯦ ꯃꯔꯛꯇ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛꯁꯦ ꯅꯨꯡꯇꯤꯒꯤ $10-10 ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯂꯧꯊꯣꯛꯍꯧꯕꯅꯦꯕ ꯑꯥ ꯑꯁ ꯂꯦꯞꯊꯣꯛꯑꯒ ꯑꯁ ꯑꯗꯨꯒꯤ ꯃꯥꯅꯦ ꯃꯇꯨꯡꯗꯒꯤꯗꯤ $10ꯁꯦ 100ꯁꯦ ꯍꯟꯖꯜꯂ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯔꯤꯏꯟꯚꯦꯁ ꯇꯧꯕ ꯍꯧꯔꯛꯄꯅꯦꯕ ꯃꯥꯅꯦ ꯏꯁꯥ ꯑꯗꯨꯗ ꯏꯁꯥꯗ ꯇꯦꯟꯁꯟꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯂꯩꯇ꯭ꯔꯦ ꯏꯁꯥꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯌꯣꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯄꯩꯁꯥ ꯍꯟꯖꯤꯟꯒꯅꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯏꯁꯥꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯦꯗꯥꯝ ꯀꯕꯤꯇꯥꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯄꯩꯁꯥꯁꯨ ꯍꯟꯖꯤꯟꯕ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯏꯑꯕ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯃꯊꯪꯒꯤ ꯃꯤ ꯑꯃ ꯂꯧꯖꯒꯦꯀꯣ ꯍꯣꯏ ꯌꯥꯏ ꯌꯥꯝ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯣꯀꯦ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇ ꯊꯧꯕꯥꯜꯒꯤ ꯑꯣꯖꯥꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯣ ꯃꯌꯥꯝꯗ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇꯁꯦ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯔꯕꯤ 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 ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯩꯁꯥ ꯈꯔ ꯍꯟꯖꯜꯂꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯔꯕꯤ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯣ ꯀꯩꯅꯣꯗ ꯃꯈꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗ ꯅꯝꯃꯗꯨ ꯉꯥꯡꯉꯣ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯕꯗ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯈꯣꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯅꯤꯇꯥ
Madam Anita tabibro. Madam Anita. ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯚꯤꯝ ꯁꯔ ꯌꯥꯝꯅ ꯇꯥꯏ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯅꯪꯒꯤ ꯅꯪ ꯗꯣꯂꯔ ꯀꯌꯥ ꯄꯨꯊꯣꯛ ꯌꯥꯎꯕꯅꯣ ꯗꯣꯂꯔ ꯀꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ $50 ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯀꯦꯄꯤꯇꯦꯜꯗ ꯑꯗꯨꯝ ꯍꯟꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯍꯧꯖꯤꯛꯐꯥꯎꯗ ꯍꯟꯖꯤꯟꯈ꯭ꯔꯦꯕ ꯅꯪ ꯀꯩꯅꯣꯗꯗꯤ ꯋꯥꯂꯦꯠꯇꯗꯤ ꯀꯌꯥ ꯂꯩꯍꯧꯔꯤꯒꯦ ꯋꯥꯂꯦꯠꯇ ꯈꯔ ꯗꯔꯀꯥꯔ ꯂꯩꯕꯩ ꯈꯔ ꯂꯧꯊꯣꯛꯄꯗꯣ ꯅꯪꯒꯤ ꯀꯩꯅꯣ ꯑꯦ ꯑꯥꯏꯒꯤ ꯋꯥꯂꯦꯠꯇ खरा ꯀꯌꯥꯝ ꯂꯩꯍꯧꯔꯤꯒꯦ 50 ꯂꯩꯍꯧꯔꯤꯕ꯭ꯔꯥ 60 ꯑꯗꯨꯗꯗꯤ ꯂꯩꯍꯧꯔꯤꯕ꯭ꯔꯥ 3ꯗ ꯉꯥꯏꯔꯦ ꯑꯦ ꯑꯥꯏꯒꯤ ꯋꯥꯂꯦꯠꯇ AIꯒꯤ ꯋꯥꯂꯦꯠ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯣ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯁꯨ ꯋꯥꯂꯦꯠ ꯅꯠꯇꯕ ꯑꯦ ꯑꯥꯏꯒꯤꯗꯣ ꯅꯨꯡꯇꯤꯒꯤ ꯇ꯭ꯔꯦꯠ ꯇꯧꯔꯤꯗꯣ ꯑꯗꯨꯗ ꯀꯌꯥ ꯅꯨꯡꯇꯤꯒꯤ ꯀꯌꯥ ꯆꯪꯉꯛꯀꯦ ꯀꯌꯥ ꯂꯩꯔꯤꯒꯦꯕ ꯑꯣ ꯇ꯭ꯔꯦꯠ ꯑꯗꯨ ꯄꯋꯥꯔꯗꯣ ꯀꯩꯅꯣ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨꯗ 50 66 ꯁꯨꯃꯥꯏꯅ ꯂꯩꯔꯤꯌꯦ 60 ꯑꯣ ꯐꯔꯦ ꯑꯦ ꯑꯥꯏꯗ ꯍꯥꯏꯔꯗꯤ ꯑꯗꯨ ꯍꯥꯏꯒꯗꯕꯅꯤꯀꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏ ꯃꯤꯇꯤꯡꯗ ꯃꯤ ꯈꯔ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯣ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒꯀꯣ ꯃꯈꯣꯏꯅ ꯍꯣꯏ ꯈꯪꯗꯕ ꯈꯣꯠꯇꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯌꯥꯝ ꯂꯥꯏꯅ ꯇꯧꯁꯦꯕꯀꯣ ꯑꯩꯈꯣꯏ ꯑꯧ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯚꯥ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯁꯣꯚꯥ ꯃꯈꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗ ꯑꯗꯨꯝ ꯅꯝꯕꯤꯌꯨ ꯑꯃꯨꯛꯇꯪ ꯅꯝꯃꯣ ꯑꯗꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯤ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯇꯥꯔꯦ ꯑꯣꯖꯥ ꯁꯣꯚꯥ ꯇꯥꯕ꯭ꯔꯣ ꯇꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯥꯡꯉꯦꯝꯕꯝ ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯖꯔꯤꯌꯦ ꯁꯥꯔ ꯑꯣꯖꯥꯒꯤꯁꯨ ꯑꯦꯅꯤ ꯀꯩ ꯀꯣꯏꯁꯟ ꯂꯩꯕ ꯑꯣꯖꯥ ꯌꯥꯎꯕꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯇꯧꯔꯦ ꯁꯥꯔ ꯑꯩꯁꯨ $50 ꯊꯥꯗꯕꯗꯣ ꯑꯩ $70 ꯃꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯥꯔ ꯑꯥꯎ $20 ꯇꯣꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ $54 ꯂꯩꯍꯧꯔꯤ ꯁꯥꯔ AINꯗ 44 ꯐꯔꯦ ꯑꯗꯨꯃꯥꯏꯅ 54 ꯍꯥꯏꯕ ꯁꯥꯔ 54 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕ꯭ꯔꯣ ꯇꯥꯔꯦ ꯔꯕꯤ ꯑꯩꯅ ꯇꯥꯔꯦ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯉꯁꯥꯏ ꯀꯩꯒꯤ ꯌꯦꯡꯍꯧꯗ꯭ꯔꯕ ꯈꯪꯍꯧꯗ꯭ꯔꯕ ꯑꯥ AIꯒꯤ ꯍꯥꯏꯔꯒꯗꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯅꯪ ꯉꯁꯤ ꯈꯔ ꯂꯧꯊꯣꯛꯑꯦ ꯇꯥꯏ ꯅꯪ ꯉꯁꯤ ꯀꯌా ꯂꯧꯊꯣꯛꯄ ꯁꯥꯔ ꯑꯩ ꯉꯁꯤ ꯂꯨꯄꯥ 8,900 ꯃꯌꯥ ꯂꯧꯊꯣꯛꯑꯦ 8,900 ꯒꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯅ ꯂꯧꯊꯣꯛꯄꯁꯦ ꯑꯥꯐꯇꯔ 30 days ꯑꯩ ꯑꯅꯤ ꯌꯥꯎꯋꯦꯕ ꯑꯥ ꯑꯦꯀꯥꯎꯟ ꯑꯥ ꯑꯅꯤꯅꯦ ꯑꯩ ꯅꯨꯄꯤꯒ ꯑꯩ ꯅꯨꯄꯤꯒꯤꯅ 10,000 ꯑꯩꯅ 5,000 ꯌꯥꯎꯕꯅꯦꯕ ꯑꯥ ꯑꯍꯥꯟꯕꯗ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯃꯁꯤ ꯆꯨꯝꯕ ꯆꯨꯝꯗꯕ ꯀꯃꯥꯏꯅ ꯇꯧꯒꯦꯅꯀꯣ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯨꯏꯟ ꯑꯣꯏꯒꯅꯤ ꯌꯦꯡꯖꯕꯅꯦꯕ ꯑꯗꯨ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯂꯣꯏꯅꯔꯀꯥꯟꯗ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯇꯤꯡ ꯀꯩꯀꯥ ꯌꯥꯎꯔꯀꯥꯟꯗ ꯑꯩꯅ ꯁꯨꯝ ꯈꯪꯉꯛꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯌꯥꯝ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯍꯥꯏꯗꯤ ꯀꯝꯄꯅꯤꯅ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ 1% ꯈꯛꯇꯅꯦꯕ ꯃꯥꯅꯦ ꯀꯦꯄꯤꯇꯦꯜꯅ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯄ꯭ꯂꯁ ꯏꯟꯇꯔꯦꯁꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥ ꯂꯨꯄꯥ 5,000 ꯊꯥꯗꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯥꯗꯔꯦꯅ ꯈꯜꯂꯣꯅꯦ ꯀꯔꯤꯕ $50 $50 ꯃꯥꯅ ꯄꯤꯔꯛꯀꯗꯕ ꯄꯩꯁꯥꯁꯦ ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ 6% ꯑꯃꯒ 6% ꯄꯤꯕꯗꯨꯗ ꯑꯩꯒꯤ 1% 5% ꯀꯦꯄꯤꯇꯦꯜꯗꯨꯒ ꯄ꯭ꯂꯁ ꯏꯟꯇꯔꯦꯁ 1% ꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯁꯤ ꯃꯣꯏꯁꯦ ꯁꯨꯝ ꯇꯞꯅ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯃꯅꯤꯁꯨ ꯄꯩꯁꯥꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯀꯣ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯥꯅꯦ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯄ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯧꯊꯣꯛ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯃꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯀꯣ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯋꯥꯂꯦꯠꯇ ꯑꯗꯨꯝ ꯆꯪꯍꯜꯂꯛꯄ ꯌꯥꯝꯅ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯄꯅꯦꯕ ꯃꯥꯗꯤ ꯃꯥꯅꯦ ꯀꯝꯄꯅꯤꯗꯁꯨ ꯑꯩꯈꯣꯏꯗ ꯁꯤꯒꯤ ꯀꯩꯝ ꯇꯥꯛꯇꯦꯕ ꯑꯩꯈꯣꯏꯗ ꯅꯪ ꯀꯝꯄꯥꯎꯟꯗꯤꯡ ꯇꯧ ꯈꯣꯠꯂꯨ ꯀꯩꯝ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯖꯁ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯅꯣꯡꯃꯒꯤ 1% ꯈꯛꯇꯪ ꯄꯤꯊꯣꯛꯄꯅꯦꯕ ꯃꯥꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯌꯦꯕ ꯖꯦꯅꯨꯏꯟꯁꯨ ꯑꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯝ ꯀꯤꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯩꯁꯤꯗ ꯄꯥꯈꯠꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯇꯦꯝ ꯑꯩ ꯁꯨꯃꯥꯏꯅ ꯎꯔꯛꯇ꯭ꯔꯤꯕ ꯑꯇꯩ ꯑꯩꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯈꯔ ꯁꯨꯝ ꯌꯥꯝꯗꯁꯨ 3-4 ꯌꯥꯎꯔꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯁꯤꯁꯇꯦꯝ ꯑꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯣꯏꯌꯦꯕ ꯁꯤꯗꯒꯤ ꯐꯖꯕ ꯁꯤꯁꯇꯦꯝꯗꯣ ꯂꯥꯛꯀꯅꯤꯗꯤ ꯊꯥꯖꯗ꯭ꯔꯦ ꯀꯌꯥ ꯃꯤꯒꯤꯗꯤ ꯑꯗꯨ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯄꯤꯅꯤ ꯍꯥꯏꯔꯒ ꯃꯥꯡꯉꯤꯕ ꯉꯥꯛꯇꯅꯦꯕ ꯁꯤꯗꯤ ꯕꯥꯏꯅꯥꯟꯁꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯆꯦꯟꯗ ꯁꯦꯝꯕ ꯀꯩꯅꯣꯅꯤꯀꯣ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯅꯥꯟꯁꯀꯤ ꯕ꯭ꯂꯣꯛ ꯕ꯭ꯂꯣꯛ ꯆꯦꯟꯗ ꯏꯟꯚꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ
invest tꯧꯕꯅꯤ ꯑꯗꯨꯒ plus ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ securityꯁꯨ ꯌꯥꯝ ꯋꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯇꯧꯔꯦꯀꯣ telegram ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ software ꯑꯩꯈꯣꯏꯒꯤ website ꯆꯪꯗꯕ ꯀꯩꯅꯣꯅꯦ ꯀ꯭ꯂꯥꯎꯗꯇ ꯆꯠꯄꯅꯤꯅꯀꯣ ꯁꯥꯔ ꯑꯗꯨ ꯌꯥꯝ secure ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯈꯤꯇꯪ ꯅꯪꯒꯤ MSQꯗ ꯃꯥꯡꯉꯦ ꯍꯥꯏꯕ ꯑꯍꯟꯗꯣ ꯑꯥꯎ ꯃꯥ ꯄꯩꯁꯥ ꯀꯩꯝ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯁꯤ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯋꯦꯅ ꯍꯥꯏꯔꯒ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯌꯥꯝ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯂꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥ ꯍꯧꯖꯤꯛꯇ ꯂꯨꯄꯥ ꯊꯥ ꯂꯨꯄꯥ 2,000 ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯂꯨꯄꯥ $20 ꯍꯧꯔꯁꯨ ꯌꯥꯏꯅ ꯑꯩ ꯀꯃꯤꯁꯟ ꯀꯩꯝ ꯄꯥꯝꯗꯦ ꯃꯥꯁꯨ ꯆꯥꯎꯈꯠꯍꯧꯕ ꯃꯥꯁꯨ ꯊꯥꯖꯔꯒ ꯁꯨꯝ ꯆꯥꯎꯈꯠꯆꯀꯅꯤꯀꯣ ꯃꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯝ ꯄꯥꯝꯗꯦ ꯃꯥꯒꯤ ꯑꯩꯈꯣꯏꯗꯤ ꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯁꯨ ꯂꯩꯗꯅ ꯆꯥꯛꯂꯦꯟ ꯁꯥꯔꯅꯁꯨ ꯍꯥꯏꯗꯅ ꯁꯤꯗ ꯅꯪ ꯇꯧꯔꯦ ꯃꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯌꯥꯝ ꯂꯩꯕꯣꯏꯗꯤ ꯐꯕ ꯑꯩꯗꯤ ꯂꯩꯕ ꯅꯠꯇꯦꯅ ꯄꯤꯛꯅ ꯃꯥꯅꯤ ꯍꯧꯔꯛꯄꯅꯤꯅ ꯌꯥꯝ ꯂꯩꯕ ꯑꯣꯏꯅ ꯃꯉꯣꯟꯗ $20 ꯄꯤꯊꯣꯛꯑꯒ ꯑꯗꯨꯝ ꯃꯉꯣꯟ ꯅꯪ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯥꯏꯑꯕ ꯃꯥꯁꯨ ꯋꯥꯔꯕꯅꯦꯕ ꯑꯩꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯣꯏꯗꯤꯀꯣ ꯑꯩ ꯄꯤꯊꯣꯛꯄ ꯌꯥꯏꯑꯕ $20 ꯀꯩꯁꯨ ꯅꯠꯇꯦꯅ ꯃꯥꯅꯤ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯑꯩ ꯄꯥꯏꯔꯛꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯃꯥꯅꯤ ꯃꯥ ꯀꯩꯅꯣ ꯇꯧ ꯃꯤꯇꯤꯡ ꯌꯥꯎꯍꯜꯂꯛꯑꯣ ꯍꯌꯦꯡ ꯄꯩꯁꯥ ꯄꯨꯊꯣꯛꯇꯕ ꯃꯤꯇꯤꯡꯗ ꯌꯥꯎ ꯍꯥꯏꯅ ꯍꯥꯏꯌꯣꯕ ꯍꯣꯏ ꯁꯥꯔ ꯇꯧꯍꯟꯒꯦ ꯐꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯥꯔ ꯔꯕꯤ ꯁꯥꯔ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟ ꯈꯪꯉꯦꯝꯕꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯑꯃꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯗꯨꯃꯛ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯑꯦꯕ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯇꯩꯗꯤ ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯩ ꯊꯨꯅ ꯇꯧꯔꯒ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯍꯦꯛꯇ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ 24 ꯑꯋꯥꯔ ꯑꯃꯗꯩ ꯃꯇꯝ ꯌꯥꯝ ꯂꯧꯋꯦꯕ ꯑꯗꯣ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄ $ꯁꯤ 6% ꯑꯣꯏꯒꯦꯔꯥ 1% ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯇꯛꯅ ꯍꯥꯞꯆꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯁꯦ ꯁꯤꯗꯒꯤ ꯌꯥꯝ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯕ ꯁꯤ ꯄꯣꯠꯁꯤ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯌꯦ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁా ꯐꯪꯒꯦ ꯍꯥꯏꯕꯁꯤ ꯁꯤꯁꯇꯦꯝꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯥꯒꯤ ꯂꯧꯊꯣꯛꯀꯦ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯐꯣꯂꯣꯗꯨ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯑꯩꯉꯣꯟꯗ ꯑꯣꯏꯌꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯥꯔ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯇꯩ ꯑꯩꯈꯣꯏ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯦꯛ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯦꯕ ꯑꯗꯣ ꯑꯇꯩꯗꯒꯤ ꯁꯤꯗ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ AIN ꯑꯃꯨꯛ ꯑꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯌꯦ ꯁꯥꯔ ꯁꯦꯀ꯭ꯌꯨꯔꯁꯨ ꯑꯣꯏ ꯑꯗꯨꯒ ꯋꯤꯗ꯭ꯔꯣꯒꯤ ꯀꯔꯤꯒꯤ ꯑꯇꯩꯗꯤ ꯋꯤꯗ꯭ꯔꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯃꯥꯅꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯋꯤꯗ꯭ꯔꯣꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯉꯥꯏꯌꯨ ꯍꯨꯝꯅꯤ ꯉꯥꯏꯌꯨ ꯀꯥꯏꯅ ꯉꯥꯏꯔ ꯆꯪꯉꯛꯄ ꯑꯥꯐꯇꯔ ꯌꯦꯡꯉ ꯂꯩꯕ 48 ꯑꯋꯥꯔ 24 ꯑꯋꯥꯔ ꯀꯥꯏꯅ ꯃꯗꯩꯗꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯁꯦꯇꯔꯗꯦꯒꯤ ꯑꯗꯨꯝ ꯄꯤꯌꯦꯕ ꯃꯇꯝꯁꯦ ꯄꯨꯡ 12ꯗꯒꯤ 13 12 ꯁꯤꯁꯇꯦꯝ ꯑꯀꯛꯅꯕ ꯂꯤꯃꯤꯠ ꯊꯝꯃ ꯄꯤꯌꯦꯕ ꯑꯗꯨ AINꯒꯤꯗꯗꯤ ꯑꯗꯨꯒꯤ ꯑꯃ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯠ ꯆꯪꯉꯦ ꯂꯣꯏꯔꯦ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯉꯁꯥꯏ ꯇꯥꯏꯃꯤꯡꯗꯣ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯕꯦꯔꯥ ꯑꯃ ꯂꯩꯕ ꯑꯩ ꯀꯩꯅꯣꯅ ꯈꯜꯂꯕꯅꯦ ꯑꯣꯖꯥ ꯐꯅꯤ ꯀꯩꯅꯣꯅꯤꯗ ꯁꯥꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯦ $78 ꯍꯥꯞꯈꯤꯗꯅ ꯁꯥꯔ ꯑꯗꯨꯗ ꯑꯩꯒꯤ ꯗꯥꯎꯟ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯃꯤ 5ꯗꯤ ꯁꯨꯔꯦꯕ ꯍꯥꯞꯈꯤꯕꯁꯦ ꯑꯗꯨ ꯂꯧꯊꯣꯛꯄꯕꯨꯗꯤ $100 ꯈꯔ ꯍꯦꯟꯅ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯠꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯍꯥꯟ ꯗꯦꯠ 7ꯗꯒꯤ ꯑꯃꯨꯛ ꯔꯤꯏꯟꯚꯦꯁ ꯇꯧꯔꯛꯄꯅꯦꯕ ꯔꯤꯏꯟꯚꯦꯁ ꯇꯧꯕꯁꯦ ꯑꯗꯨꯝ ꯀꯛ ꯂꯩꯔꯦꯅꯦ ꯀꯛꯀꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯄꯋꯥꯔ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯍꯤꯁꯇ꯭ꯔꯤꯗꯣ ꯇ꯭ꯔꯦꯗ ꯍꯤꯁꯇ꯭ரி ꯅꯠꯇꯦ ꯇ꯭ꯔꯦꯗ ꯄꯋꯥꯔ ꯍꯥꯏꯅ ꯑꯃ ꯂꯩꯅꯦꯕ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯅ $100ꯗ ꯌꯥꯎꯔꯦ ꯂꯧꯔꯁꯦꯕꯀꯣ ꯍꯣꯏ ꯁꯥꯔ 20 ꯗꯦꯖꯁꯦ ꯁꯨꯔꯛꯄꯗ ꯑꯩꯅ $100 ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯧꯔꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ 20 ꯗꯦꯖ ꯑꯃ ꯑꯩꯅ ꯐꯪꯉꯛꯁꯦ ꯁꯨꯝ ꯍꯥꯞꯆꯟꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ 20 ꯗꯦꯖꯁꯦ ꯁꯨꯔꯛꯄ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ 200 ꯑꯃꯨꯛ ꯌꯧꯔꯛꯀꯅꯦꯕ ꯑꯩꯉꯣꯟꯗ ꯃꯥ ꯀꯛꯄ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯃꯥꯅ ꯀꯛꯏꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯛꯄ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯛꯄ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯖꯩꯌꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯀꯕꯤꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯀꯤ ꯑꯣꯗꯤꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔ ꯍꯦꯛ ꯃꯊꯪꯗ ꯂꯩꯕꯅꯤ ꯃꯦꯗꯥꯝꯁꯦ ꯕꯦꯡꯛꯇ ꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯕꯅꯤ ꯃꯦꯗꯥꯝ ꯃꯌꯥꯝꯁꯤꯅ ꯀꯛꯄ ꯍꯥꯏꯔꯤꯁꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝ ꯍꯥꯏꯐꯦꯠꯇꯪ ꯚꯥꯞ ꯇꯥꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯔ ꯁꯤ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯉꯁꯥꯏꯒꯤ 20 ꯗꯦꯖꯅꯤ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯉꯁꯤ ꯗꯦꯠ 10ꯗ ꯊꯥꯗꯈꯤꯕꯁꯤꯒꯤ 20 ꯗꯦꯖ ꯑꯃ ꯄꯥꯗꯣꯏꯅꯦꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯗꯦꯠ 11ꯗ ꯄꯩꯁꯥ ꯈꯔ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧꯔꯦꯗꯅ
Sigisu magisu 20 days adum paaneba. Adi nongalagasu numi humni subada aina amu thadagisu 20 days paaneba. Thadagi reinvest tawri khudingi magi 20 days and duration adum laiganeba. Aduna ngasai 20 days sugibasingdudi date 10 gido ngasi kakhrani haying na mo date 11 da thadabado amu kakhrani hangchina mo date 12 ta tawadu 20 suda 20 suri khudingi adum matomda capital ju puluk kakhidoineba. Haibati company na akoina nungtigi pireise capital plus interest ni capital do nungtigi ju pithokre aduga 20 days suraga amusu pithoro haidi company di pulap double mangoidro. Aduna ngasagi akoina reinvest tawjaroi na hairagadi aina ngasi date 10 thadagi bije mathangi date 30 bau ngai daragadi only interest to khak phangato ne 1% to khak no magi 1% phangadi 20 days dugi akoina 20% khatani phangdoise aduna akoina adudagi hena taningbagi damakta nungtigi reinvest tawridana nungtigi reinvest tawri khudingi 20 days adum chakhidoineba 20 days sura kanda mai capital sarto adum loizagi wanida aduga koina AI gi trade power da magi hek hangdopado uriba masing dudi ma di adudadi deduction do utteba uttabadane ngaurize samna haida ngasi gi 5% je aingonda pithorba sarukse moine deduct tawro utteba da juda aduda ulang gani mayam je ngauna roiba aduda 20 days sure habize koina kadai da khangadagi har kada ngasagi my trade power sangbiro aduga aina ahan ba date 10 na thadagi ba paisa du numi kyani sure ubirani adi 11 na thadagi badu kayani sure ubirani adudai juda ngasagi 20 days sura matungda my capital da polo polo mangra kanda di songi ngasagi AI da koina uriba potse sida jab launa ngasagi ahan ba koina 100 thadagi badu 20 sura kanda pulap oina kakpai wanida Mayaki di moina ngasigi aingonda 5% piraiba hayeng 5% piraiba ngarang pigibudo pulap kakthalaga nomodu kakthalaga piram daraga de khoida ngawroibako adu moina ngasagi 20 days ahan bagi 100 thadagibudo adu 20 days sura kanda pulap oina kaeba aduna ngawne adu akoina madugi history do yenge hairagadi ngasagi my trade power da changaga yengbiro chingkhalaga sum yengbiro singkhalaga aina khwai ihal hana thadagi de kaya sure second day da thadagi kaya surage haibi history do adu loina ubirani haijatare adu maina adu ngasai capital da kakpagi moina uttabado adu de ngawrise adu ngasai dollar abundanga ngai le handara ko de handara kaneba aina reinvest tarogadi balance hana bawanda somda maningom da kalkpaduga mamangda aina thadabaduga balance tana halaga koina adum sana ba yaiba haibdi aina ngasi sidesida $10 am kakthakidore adu dadi aina $10 ma hapsan dadi balance adu manara leidoineba adu somna $10 do kakkhar matungda aina somna kanda $7 hapsan daragadi handara toinatra ada sigi angka je hot pada yang kupade ko gam sabana ise hotre bako idea de dum isalaga thambe ba ai de somna kanda ka khibedo ngasi akoina hapsali paisa jidi nongmoda lakba 7 to 10 adu ada mayam jingje yam pikna adu gi apik pa amount du gi capital ngasi aina $10 hap khibjigi 5% amane 1% amane adu gi ani do amu hengalak toineba adu yam pikni hengalak pano hot pado yam talle kupanina ai hotre adu idea do khatang laire adu aina oina mayam gyan tabirani ko ai chakana di taramde do masi kumna ina sum yenga kanda o sidi sini ko haibdo ko na babla ya haidare moina ngasai madam na do gyan medikal loksale ba ko aduda ai je kara lokthokram matungda 140 mya leiramba adagi adui matungda mi amazo hatalaba adagi sum nungti laisidi sum kakimna deki makha yaugiba haidare kakhali poto ngasagi akoina nungtigi reinvest tawgibedo ngarang tawgibedo numi surokoi ngarang gi kebede do kakhrani ade ngasigi mu thadabedo numi nungtigi thangnana thadagena thangnana dum kakhrane ba ada akoina marakta khara gap thaba aidi marakta gap khara thameba yengnungaina bana aidi numi marini mangani je aiji reinvest tawdabida wallet chum hapsala thameba ko adudi 5 days gumbaje domaina hapsala thama matamda anda capital anagi hojigi da kakpato numi mangani dumdi kakla robe mangani gap thamgramnina adu yam nungai na ide adu nungai na thawaina numi nini huni lepthoeba thadadabida adu sum thadaba adu lepa matamda aingonda paisa su phangore ayeng aigi kakpa khopagi kitang chawthokpagi matam namju piba aingonda
ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯖꯕꯩ ꯋꯥꯅꯤꯗ ꯃꯥꯅꯦ ꯁꯤꯒꯤ ꯃꯥꯅꯦ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯑꯩꯅ $10 ꯌꯧꯔꯛ ꯇꯥꯔꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯗꯤ ꯑꯗꯨ 20 ꯌꯧ ꯇꯥꯔꯗꯤ ꯑꯩ ꯂꯨꯄꯥ 1,000-1,200ꯗꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯗꯨ ꯌꯧꯗꯦ ꯅꯨꯃꯤꯠ 5ꯅꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ $50 ꯂꯩ ꯂꯨꯄꯥ 4-5ꯗꯤ ꯂꯩꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯂꯧꯊꯣꯛ ꯁꯤꯖꯤꯟꯅꯍꯧꯔꯦ ꯑꯗꯩ ꯑꯔꯦꯝꯕꯗ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯍꯦꯟꯕꯗꯣ ꯑꯃꯨꯛ ꯔꯤꯏꯟꯚꯦꯁ ꯑꯃꯨꯛ ꯇꯧꯁꯟꯕ ꯑꯃꯨꯛ ꯌꯥꯏꯑꯕ ꯑꯗ ꯅꯨꯡꯇꯤꯒꯤ ꯊꯪꯅ ꯊꯥꯗꯒꯤ ꯇꯥꯔꯒꯗꯤ ꯊꯪꯅ ꯑꯗꯨꯝ ꯀꯛꯂꯛꯑꯅꯤ ꯑꯗꯨ ꯈꯤꯇꯪ ꯒꯦꯞ ꯂꯩꯔꯒꯅ khitang gap laibadagi numitro num suraga ngai tare aduga 20 days suri khudingi akoin thadagiba amount do apikpa dollar manga khatang oriju dollar taru khatang ordasu ngasai aina noma manadana thadagiba do adugi noma manadana adu haire thadagiba amount do kakhineba adu gyanta bireko 20 days dagi hen magi samna ha aina ngasi invest tawgiba paisa je 20 days babiga dawba aina hayang mu thadaba je hayang juju 20 days ang pabiga dawba samna haibda koina bank samna daily collection gumba yawa tawbiba yaroga de dum gyanta bine khaje habi mi amada ina numi kunida lupa lising amada je thadare lising taraje numi kunida maji thadaba loire mangondagi khogolakba ngasi lupa sangwa je ina mi amada thada doineba adinga hayengdi amu moi ani dagi lakba paisa lupa lising amada ina mi amada thada doineba adamai mi je makhan sum thada bazide adugi mahutta chikina koina company jida same company ja hanjana jan thada bai wani da samna ngasi tomba ka ubam da ina lupa lising thada tara thadare hayeng mangondagi ina lupa lising amu khongkale hairiba lising ama je mo chawbi ka ubam dong thadare adidi mathangi numitani tomba dai ne chawbi dai ne paisa ani je laiba pose aina amu another person ama dong thadare adamai sum thada bai wani da aduna compounding da halini dina adu akhoni sigisina mi atopada thadabi na tabda same company je hanjana thadaba wande account di aina thadariba account masingdugi tongan be account ne ba moina semi je oh mane computer set tawbagi wane ba mama ai na mata paisa hostabro wane ba adudi madam akoina dollars lokthie khalase bako aduga moina nungti gi minus tawrise akoina lokthokon matungina moisu lokthoreye bako ara mas nongini get thambadune hen kanai haida kamai taw nade smai taw kanade bako aina thadari gaidi samna harda aina ngasi paisa je lokhthoga aingonda adum laihaudoine ba aina thadadragadi aina amada thadagi tade adugi interest du dilak natra aingonda laihaubo potugi di interest la roi trust wallet haijina another account amani ade ai haibasina another account amani trust wallet ka adagi ai jigani mari ke shulaina de trust wallet sada aina hamningba paisa loi hapa yai koina topa bnb hapkera ade tron hapkera do hapkera hamningba loi hapa yai dina ko trust wallet side ai isagi upu neba aigi isagi upu da trust wallet ta yawarga leba paisa du de ai upu da thama paisa du interest ka khalakpra ne kakalakte ko aduna trust wallet adum yawarga leba paisa du di adudi interest adudi kakhala oi adudagi lokthoga koina amuk thadaba matamda thadaraga di interest laktoine ba aide haibidi sum aigi interest ta aina numinini humni lepthok saina sum wari nungaina ba haiba wani adudi aingonda wallet ta yawarga leba paisa du di interest la ro adugidi kana badi leite aina sum nungai jabagi thamo wani nutigi sum kapudu nungai tena ne aina ngaktang phara thami haiba wani ba thadari gidi interest hengalaktoine ba akoina lokthok kibe matungina ne moisu nungki gi dong kagle ba ai jina ai wa mai jege ai wa mai jege oza ka ido ai wa mai kasi je tang amani dana tang amada oza Sachikantana lupa chama thame lawraje ba kasi je tang amada lupa chama thamre ko duga tang kunda numit kunni sure ba lupa chama do numit kunni da kya lupa chahum oirakane ba bhatabra lupa chahum no yorokpa matamda company na ma lupa chamam lawhani lupa chani no jai thambiramgane ba ozana kak ena ubur wani somda di mana madugi 2x thamamabne saruk ani thamamabne ba bhatabra aina lokthok pe heman gi bai khang ate lokthok pe man gi bai ne ba lokthok pe man gi bai gi ni adu do amuk 20 days amuk hapcham biro adum tap dalum phara ne ba bhatabra ai na je khoi lok kai do ke su kai je khoi da mang de khoi tongi ne ba ai di ai na lupa chama thame numit kuni su kan lupa chahum yore lupa chahum yore kan da company lupa chama ka khrani ngon chani thamani ai ngon da mang bro ne as ai de 50 thambado dollar chamaga
ꯇꯔꯥꯒ ꯃꯉꯥ ꯇꯨ ꯀꯨꯟ ꯑꯃ ꯃꯌꯥ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯐꯅꯤ ꯐꯅꯤ ꯑꯣꯖꯥ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯆꯥꯎꯅꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤꯇꯤꯡꯒꯤꯁꯤꯗ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯥꯟꯅꯅꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯣ ꯇꯧꯃꯤꯟꯅꯁꯤ ꯁꯤꯅꯦ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯝꯅ ꯑꯩꯅ ꯁꯤꯗꯩꯁꯦ ꯁꯦꯡꯅꯅꯦ ꯀꯩꯅꯣꯒꯤ ꯁꯥꯔ ꯁꯆꯤꯟꯅ ꯈꯪꯕꯤꯒꯗꯕꯅꯅꯦ ꯑꯩꯅ ꯉꯁꯤꯒꯤ 20 ꯗꯦꯖ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯈꯤꯕꯁꯤ 20 ꯗꯦꯖ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ 20 ꯗꯦꯖꯅꯦꯅ ꯈꯟꯕꯤꯌꯣꯕ ꯑꯗꯨꯗꯤ ꯉꯁꯤ ꯊꯥꯗꯈꯤꯕꯁꯦ 20 ꯗꯦꯖ ꯁꯨꯔꯗꯤ ꯑꯗꯨꯝ ꯀꯛꯈ꯭ꯔꯅꯦꯕ ꯑꯩꯅ ꯊꯪꯅꯅ ꯊꯥꯗꯈꯤꯕꯅꯤꯅ माजु थांना अदुम 20 days सुरओइद्रो अदा ngasi 20 days ama surani hayeng 20 days ama surani hangse 20 days ama aina nungtigi thada gimna nungtigi dum thangna dum kaklane ba adu aina thada da bida adum interest dang lokthoga wallet sum hapsala thamgi taragadi samana lakani ko aina nungtigi interest ju khara ka hengana dum lamgani da kaktragadi aduga sagi thada gitar ga invest sum taw gitar ga 20 days adum thangna leibanina nungtigi sum kaklakani ba habi ai ngasi lupa chama thadagi bedugi 20 days surgadi chama kakrani hayeng lupa yankhai am thadare hayeng lupa yankhai du ju hayeng by 20 days sure adugi yankhai dum kakrani adumaina sum numi suba dum kalkane ba adu ngasagi my trade power da changaga yengbiro aduga aina thadagriba tarik tu ju loi thokpane ba pungbok thokpane ba pung kaya da tarik kaya da thokke ha ba thadagi gi ha du loi thokpane ba ko adu moina history du yengbiro adu majin numit kyani sugarge habdo adum pabiro yang kupti kupane aidi tallina paade haidune adum idea du nang laira to computer na moini city set tawra thamgibina kainte sena ningai lairoiba moina auto set tawgraba potnina kaim sena ningai lai computer na noina set tawjagraba potnina sida koina mu holu kadawdoina yo hoteba idea du khak laibe wani haibadi maning da 20 days aina thadagi 20 days su gitare capital su yang pulo pulo ka khrani adu somna kandai ni reinvest tawri gaibi adum hengala kan reinvest tawna lepa laithograba adu 20 days mathang suraga lepthok nang zero da la ne ba dudi mu adu reinvest hawdaba kangu duni ko haije mane reinvest यारिंग ये खरा सांग लखोक्तना थम्मगदि नुंगाइगे हाबरिनि से तौरिसे mane खरा सांगना लौथोक्तबा हाइसे खरा सांगना लौथोक्तबा हाइ लौथोक्तबा ना दai नुंगतिगिदि मोइद कंपनीगिदि लौथोक्चौना withdraw दा पीरिदना withdraw दा लैरजु पैसा हेंगलो ओये withdraw दै दो लौथो मतोंदा अमु reinvest तौर कांदनि पैसा चौखतोइजि withdraw तौदबिदा withdraw दा सम पैसा दो याम हल्लगा थमदा दिने अदुजु पैसा याम खलोइबा withdraw दो कोइना अमु trust wallet दा withdraw दा हप्सला मतोंदा अमु buy तौबा हाइदो reinvest तौबनेबा कंपनी खुदिंगी मागी इन्वेस्ट तौबगी टर्मिनोलॉजी जा अखोइगी खेनाबा हाइतारेको मोइना बाची अखोइ एआई गी ददी बाय ना यावरिदा अखोइना रीइन्वेस्ट तौरिनेदना अदु रीइन्वेस्ट तौद्रगदी वालेट सुम यावहलगा थम्मगजु अदो हेंगलाओय हाइबा बाय तौदिगदी अखोइना तोइसिना मैडम सिनिदा ngसाइगी withdraw दा नम्मेदना अदुगा रीइन्वेस्ट तौबैसे ट्रस्ट वालेट ता थाजनदबदा ngसाइगी कनोगिदो exchange TP दा नम्मगा exchange TP दा exchange gido adu tawruno exchange gido adu tawdaragadi hayeng kano tawbada koi trust wallet thajala dum tawbiya exchange da tawdaragadi akoigi company gi website bera ka ba khopa ke gum laktaragadi ai bisa ka history da lewreba history da lewreba oza sachi bhatabra tare history da lewdragadi aina company da trust wallet lai hoba haisina se ni aigi upu da lai hobani dana trust wallet gi adu da thousand gi question gi je loin ai history da loi uneba company do company da mana kai hisab chena bai tamangam de dana adu company exchange sa khaga de ai history da ta lewroi adu na ya nungai bang share tawjage thousand trust wallet thabi adu di history da moi company website se nimi mangan tarani yadre lor gaso ai da history loi yeng ya ne ba sir sigi website ya da bai matangi nungai ba wari doi tamake ba ahan bagi sigi akoi hojikti si invest tawbaje isa gi matamje piredana isa gi matam ai ngasi pung ni ban thadagi targadi hayingi pung ni ban gi matungda ne bai lobthoktoisi ada hanadi samain taramde pung 10 makhai hekta targadi wiroje changaidana ada company gi yang kan mize hekta crowd oira pa matam gi pung 10 makhai daina pung 12 makhai 12 bo mung jam chinbane ba network sem nungai ti da zum kanduda
ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯡꯕꯒ ꯌꯥꯗꯕꯅꯦꯀꯣ ꯔꯤꯔꯣ ꯇꯧꯔꯒꯅꯦꯕ ꯍꯥꯡꯉꯤꯗꯣ ꯑꯗꯨꯏ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯋꯤꯗ꯭ꯔꯣꯁꯦ ꯇ꯭ꯔꯁ ꯋꯥꯂꯦꯠꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯥꯟꯁꯤꯗꯩꯁꯤꯗ ꯋꯤꯗ꯭ꯔꯣꯁꯦ ꯑꯗꯨꯝ ꯌꯥꯎꯔ ꯄꯜꯂ ꯂꯩꯔꯕ ꯄꯜꯂ ꯂꯩꯔꯅ ꯑꯩꯅ ꯃꯁꯤ ꯅꯣꯡꯉꯥꯟꯕꯁꯦ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯃꯁꯤꯒꯤꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯥꯡꯈꯤꯕ꯭ꯔꯥ ꯁꯨꯃꯥꯡ ꯃꯥꯡꯗ꯭ꯔꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯒ ꯏꯟꯇꯔꯦꯁꯇꯨꯁꯨ ꯑꯃꯨꯛ ꯆꯪꯉꯛꯑꯦꯅꯦꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯗꯕꯜ ꯏꯟꯇꯔꯦꯁ ꯐꯪꯈꯤꯕ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝ ꯌꯥꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯑꯩ $10 ꯐꯪꯒꯗꯕꯁꯦ $20 ꯐꯪꯈꯤꯕ ꯑꯣ ꯃꯦꯗꯥꯝ ꯑꯩꯁꯨ ꯐꯪꯈꯤ ꯑꯗꯨꯏꯗꯣ ꯃꯦꯗꯥꯝ ꯍꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅꯅꯦ ꯐꯪꯈꯤꯕ꯭ꯔꯥ ꯑꯥ ꯐꯪꯈꯤ ꯑꯩ $6 ꯂꯩꯍꯧꯕꯗꯣ ꯑꯩꯁꯨ ꯆꯪꯉꯨ ꯎꯝ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯂꯦꯡꯗ ꯂꯩꯔꯦꯕ ꯅꯣꯡꯉꯥꯜꯂꯒ 12 ꯌꯥꯎ ꯂꯩꯔꯝꯃꯦꯕ ꯗꯣꯂꯔꯁꯦ ꯑꯗꯨꯝ ꯑꯗ ꯄꯨꯂꯞ ꯐꯪꯈꯤꯗ꯭ꯔꯥ ꯄꯨꯂꯞ ꯑꯗꯨꯝ ꯐꯪꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯐꯪꯉꯤ ꯃꯣꯏ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯎꯔꯛꯄꯗꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯗ꯭ꯔꯥ ꯄꯨꯡ ꯈꯔ ꯂꯦꯞꯄꯨꯏꯀꯣ ꯄꯨꯡ ꯈꯔ ꯂꯦꯞꯄꯨ ꯃꯇꯨꯡꯗ ꯁꯦꯠ ꯇꯧꯔꯛꯄꯅꯦꯕ ꯃꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨ ꯌꯥꯎꯕꯗ ꯃꯣꯏ ꯄꯩꯁꯥ ꯉꯥꯡꯅ ꯐꯅꯌꯥꯝ ꯇꯥꯔꯦ ꯃꯥꯡꯉꯝꯒꯅꯤ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯑꯗꯒꯤꯗꯤ ꯈꯪꯉꯛꯄꯗꯒꯤ ꯌꯦꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯞ ꯃꯥꯟꯅꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯗꯤ ꯁꯤꯁꯇꯦꯝꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯣꯏ ꯌꯥꯎꯔꯛꯏꯗꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯗꯨꯅ ꯑꯣꯏꯕꯅꯤꯗ ꯃꯥꯏ ꯃꯇꯝꯒꯤ ꯇꯧꯖꯔꯁꯨ ꯂꯣꯏ ꯇꯧꯔꯛꯄꯅꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯗꯨ ꯃꯌꯥꯝꯗ ꯋꯥꯟ ꯇꯥꯏꯝꯁꯦ ꯑꯁ ꯀꯝꯄꯅꯤꯁꯦ ꯍꯦꯛꯇ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯣꯏꯕꯅꯤ ꯀꯥꯏꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯄꯥꯈꯠꯇ꯭ꯔ ꯋꯤꯗ꯭ꯔꯣꯁꯦ ꯍꯦꯛ ꯄꯤꯕꯒ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯍꯨꯞꯆꯟꯅꯔꯛꯄꯅꯦꯕ ꯑꯗꯨꯗꯗꯤ ꯂꯝꯕꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯕꯅꯤꯅ ꯂꯝꯕꯤꯗꯣ ꯊꯤꯡꯉꯦꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯠ ꯇꯧꯕꯅ ꯐꯔꯦꯅ ꯄꯥꯔꯁꯣꯅꯦꯜ ꯁꯦꯠ ꯇꯧꯔꯛꯏꯁꯦ ꯑꯗꯨꯗꯩꯅꯦꯕ ꯃꯥꯅꯦ ꯆꯨꯝꯃꯦ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯄꯨꯡ 12:30 ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯃꯤꯅꯤꯠ 10 ꯉꯥꯏꯌꯣ ꯃꯗꯩ ꯄꯨꯡ 2 ꯉꯥꯏꯌꯣ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯑꯃ ꯅꯝꯕ ꯌꯥꯗꯕ ꯑꯃ ꯂꯩ ꯍꯧꯖꯤꯛꯁꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯌꯨꯛ ꯃꯇꯝꯗꯣ ꯉꯟꯇꯥ ꯍꯧꯖꯤꯛ ꯇꯧꯋꯦ 24 ꯑꯋꯥꯔ ꯍꯦꯛ ꯁꯨꯕꯒ ꯇꯧꯒꯗꯕ ꯑꯩ ꯑꯩ ꯉꯁꯤ ꯄꯨꯡ ꯉꯁꯥꯏꯅꯦ 3ꯗ ꯂꯧꯊꯣꯛꯈ꯭ꯔꯦꯅ ꯑꯌꯨꯛꯀꯤ ꯍꯌꯦꯡ ꯄꯨꯡ 3ꯗ ꯇꯧꯒꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯌꯨꯛꯀ ꯑꯊꯦꯡꯕꯒꯁꯤꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯑꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯁꯤꯗ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯒꯤ ꯄꯨꯡ 24 ꯑꯋꯥꯔ ꯁꯨꯔꯦ ꯑꯦꯅꯤ ꯇꯥꯏꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯀꯩꯝꯇ ꯁꯖꯦꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯃꯇꯝꯗ ꯌꯧꯔꯒ ꯂꯣꯏ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯒ ꯀꯩꯅꯣꯒꯤ ꯑꯃꯒ ꯑꯣꯖꯥ ꯃꯥꯟꯅꯗꯕꯅꯤ ꯁꯖꯤꯀꯥꯟꯇ ꯀꯩꯅꯣ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯑꯦꯛꯁꯆꯦꯟꯖꯇ ꯇꯧꯔꯨꯅꯨꯀꯣ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯣꯖꯥ ꯍꯣꯏ ꯈꯪꯉꯦꯝꯕꯝꯁꯨ ꯁꯥꯔ ꯚꯥꯞ ꯇꯥꯕꯤꯔꯣ ꯇꯥꯏꯌꯦ ꯁꯥꯔ ꯑꯩꯁꯨ ꯇꯧꯔꯤꯅꯦ ꯁꯥꯔ ꯑꯦꯛꯁꯆꯦꯟꯖ ꯇꯤꯄꯤꯗꯨ ꯇꯧꯔꯨꯔꯦ ꯁꯣꯔꯠꯀꯠ ꯑꯣꯏꯌꯦꯅ ꯁꯣꯛꯀ ꯇꯧꯔꯨꯅꯨ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯀꯩꯒꯨꯝꯕ ꯀꯝꯄꯅꯤꯒ ꯀꯩꯒꯨꯝꯕ ꯑꯣꯖꯥꯒꯤꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯂꯧꯔꯁꯤ ꯑꯣꯖꯥꯅꯗꯤ ꯄꯩꯁꯥ ꯊꯥꯖꯟꯈ꯭ꯔ ꯊꯥꯖꯟꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯀꯟꯐ꯭ꯌꯨꯁ ꯂꯥꯛꯄ ꯃꯇꯦꯛ ꯌꯥꯎꯋꯤꯗꯅꯀꯣ ꯁꯥꯔ ꯆꯃꯝꯅꯕ ꯃꯤ ꯁꯣꯏꯔꯛꯄ ꯌꯥꯎꯋꯤꯗꯅ ꯁꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ BSC ꯁ꯭ꯀꯦꯟ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯒꯤ ꯊꯥꯖꯤꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯣꯏꯗ ꯑꯩ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯒꯤ ꯆꯪꯈꯤꯕ ꯈꯣꯠꯈꯤꯕꯒꯤ ꯄ꯭ꯔꯨꯐꯇꯣ ꯃꯣꯏꯗ ꯄꯤꯕ ꯉꯝꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇ ꯍꯣꯏ ꯁꯥꯔ ꯑꯩ ꯄꯨꯡ ꯑꯁꯨꯛꯇ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯄꯩꯁꯥ ꯊꯥꯖꯤꯟꯒꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯀꯥꯞꯄꯒ ꯃꯣꯏꯗ ꯊꯥꯖꯤꯟ ꯃꯇꯝꯗ ꯃꯣꯏ ꯆꯦꯟꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯦꯅꯤ ꯆꯃꯝꯅꯔꯛꯄ ꯃꯇꯝꯗ ꯀꯝꯄꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯨꯝꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯥꯡꯉꯔꯣꯏ ꯑꯗꯨ ꯄ꯭ꯔꯨꯞ ꯑꯃ ꯂꯩꯍꯧꯅꯦꯕ ꯑꯦꯛꯁꯆꯦꯟꯖꯗꯗꯤ ꯑꯩꯅ ꯄꯨꯡ ꯀꯌꯥꯗ ꯄꯩꯁꯥ ꯊꯥꯖꯤꯟꯈꯤ ꯈꯣꯠꯆꯤꯟꯈꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯝꯇ ꯂꯩꯍꯧꯗꯦꯕ ꯑꯩꯈꯣꯏꯗ ꯆꯨꯝꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯆꯨꯝꯃꯦ ꯁꯥꯔ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯅꯤꯗ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯂꯩꯍꯧꯕꯁꯤꯗꯤ ꯁꯦꯞ ꯑꯣꯏꯗꯅ ꯑꯗꯨꯒꯤ ꯃꯥꯅꯦ ꯋꯥꯔꯤꯅꯦ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯂꯩꯕ ꯔꯤꯄꯣꯔꯠ ꯁꯦꯞ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯤ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯂꯩꯍꯧꯏꯗꯅ ꯄ꯭ꯔꯨꯞ ꯑꯃ ꯂꯩꯍꯧꯏꯗꯅ ꯍꯣꯏ ꯑꯦꯛꯁꯆꯦꯟꯖꯗ ꯁꯥꯔ ꯆꯠꯈ꯭ꯔꯒꯗꯤ ꯄ꯭ꯔꯨꯞ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯀꯝꯄꯅꯤꯅ ꯅꯪ ꯄꯩꯁꯥ ꯊꯥꯖꯟꯗꯦ ꯈꯣꯠꯆꯟꯗꯦ ꯍꯥꯏꯔ ꯇꯥꯔꯒꯗꯤ ꯑꯩ ꯊꯥꯖꯟꯒꯦ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕ ꯑꯦꯕꯤꯅꯤ ꯕꯥꯏ ꯆꯥꯟꯁ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯀꯟꯖꯦꯁꯟ ꯂꯥꯛꯄ ꯁꯤꯁꯇꯦꯝ ꯑꯞꯗꯦꯠ ꯇꯧꯕꯗ ꯕꯦꯔꯥ ꯀꯥꯔꯛꯄ ꯑꯩꯒꯤ ꯋꯥꯂꯦꯠꯇ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯣꯅꯦ AIꯒꯤ ꯑꯗ ꯑꯩꯅ ꯁꯨꯛꯁꯨ ꯊꯥꯖꯤꯟꯒꯦ ꯍꯥꯏꯕ ꯄ꯭ꯔꯨꯞ ꯄꯤꯕ ꯉꯝꯗꯦꯕ ꯀꯝꯄꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯒꯤ ꯊꯥꯖꯟꯁꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯨꯞ ꯂꯩꯍꯧꯅꯕ ꯗꯣꯀꯨꯃꯦꯟꯅꯦꯕ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯇꯥꯔꯤꯗꯤꯀꯣ ꯆꯨꯝꯃꯦ ꯁꯥꯔ ꯑꯗꯨꯅ ꯁꯥꯔ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅꯅꯦ ꯁꯥꯔ ꯑꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯈꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯕꯁꯤ ꯔꯤꯏꯟꯚꯦꯁ ꯇꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗ ꯑꯩꯒꯤ 20 ꯗꯦꯖꯀꯤ ꯀꯥꯎꯟ ꯑꯣꯐꯇꯨ ꯇꯧꯔꯔꯣꯏꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯇꯨꯡꯁꯤꯟꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯤ ꯂꯨꯄꯥ 10 ꯊꯝꯈ꯭ꯔꯦꯅꯦꯀꯣ ꯅꯨꯃꯤꯠ 10 ꯁꯨꯔꯛꯄꯗ ꯂꯨꯄꯥ 30 ꯑꯣꯏꯔꯛꯀꯅꯦꯕ 30 ꯑꯣꯏꯔꯛꯄꯗꯣ ꯑꯩꯅꯗꯤ ꯂꯨꯄꯥ 10 ꯀꯛꯈꯤ ꯂꯨꯄꯥ 10 ꯀꯛꯈ꯭ꯔꯦꯅ ꯍꯥꯏꯔꯛꯀꯅꯦꯕ ꯈꯟꯒꯅꯦꯕ ꯂꯨꯄꯥ 10 ꯀꯛꯆꯈ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10 ꯑꯣꯏꯍꯧꯔꯤꯅꯦꯕ ꯚꯥꯞ ꯇꯥꯕꯤꯔꯕ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦ ꯁꯥꯔ ꯀꯛꯏ ꯍꯥꯏꯔꯤꯗꯣ ꯂꯨꯄꯥ 10 ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯨꯄꯥ 40ꯗꯤ ꯑꯩꯒꯤ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯗꯨ ꯂꯨꯄꯥ 40 ꯄꯤꯔꯝꯃꯕꯅꯦꯕ ꯚꯥꯞ ꯇꯥꯕꯤꯔꯦꯀꯣ ꯆꯥꯏꯌꯦ ꯁꯥꯔ ꯇ꯭ꯔꯦꯠ ꯑꯩꯅ ꯂꯨꯄꯥ ꯄꯋꯥꯔꯁꯦ ꯁꯥꯔ ꯃꯥꯅ ꯍꯥꯏꯁꯦ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ ꯎꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯗꯤ ꯎꯠꯀꯅꯤ ꯍꯥꯏꯕ
ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯠ ꯌꯥꯎꯗꯣꯏꯅꯦ ꯄꯋꯥꯔꯗ ꯂꯣꯏ ꯍꯥꯏꯗꯤ ꯎꯠꯀꯅꯤ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ ꯂꯣꯏ ꯌꯦꯡꯕ ꯀꯩꯅꯣꯒꯤ ꯃꯈꯥꯒꯤ ꯇ꯭ꯔꯦꯠ ꯄꯋꯥꯔ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗ ꯂꯣꯏ ꯎꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯄꯩꯁꯥ ꯌꯥꯝꯈꯠꯂꯤꯁꯦ ꯁꯥꯔ ꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯣꯏꯅ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨꯒꯤ ꯂꯣꯏꯅ ꯀꯥꯎꯟ ꯇꯧꯕꯅꯤꯅ ꯁꯨꯝ ꯄꯩꯁꯥꯗꯨ ꯑꯗꯨꯝ 3ꯗ ꯀꯛꯑꯝꯕꯗꯣ ꯉꯁꯤꯅ ꯑꯩꯅ $5 ꯂꯧꯔꯦ ꯉꯁꯤꯒꯤꯁꯨ ꯑꯃꯨꯛ ꯀꯛ ꯑꯗꯩ ꯍꯌꯦꯡ ꯂꯧꯕꯒꯤꯁꯨ ꯑꯃꯨꯛ ꯀꯛ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ $9 ꯆꯪꯉꯝꯕꯁꯦ 654ꯅ ꯁꯨꯝ ꯍꯟꯊꯔꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯔꯤꯏꯟꯚꯦꯁ ꯇꯧꯗꯕꯩꯅꯦ ꯑꯗꯨ ꯔꯤꯏꯟꯚꯦꯁ ꯇꯧꯔꯒꯗꯤ ꯀꯥꯎꯟ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯔꯤꯕꯦꯁ ꯇꯧꯔꯒ ꯖꯔ ꯆꯥꯎꯈꯠꯂꯛꯀꯅꯤ ꯖꯔ ꯆꯥꯎꯈꯠꯂꯛꯀꯅꯤ ꯀꯛꯄꯗꯤ ꯀꯛꯀꯅꯤ ꯄꯩꯁꯥ ꯖꯔ ꯆꯥꯎꯈꯠꯂꯛꯀꯅꯦꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ $50 ꯂꯩꯔꯦ ꯂꯧꯔꯁꯤꯅꯦ ꯃꯥꯅ ꯐꯅ ꯀꯛꯆꯔꯁꯨ ꯑꯩꯉꯣꯟꯗ 200 300ꯀꯤ ꯃꯌꯥꯗ ꯂꯩꯔꯀꯥꯟꯗ ꯀꯛꯀꯅꯦꯕ ꯀꯛꯆ ꯇꯥꯔꯒꯁꯨ ꯚꯥꯞ ꯁꯝꯅ ꯇꯥꯕꯤꯔꯤꯀꯣ ꯍꯥꯏꯔꯕꯗꯅꯦ ꯔꯤꯏꯟꯚꯦꯁ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁ ꯂꯥꯛꯇꯣꯏꯕ ꯔꯤꯏꯟꯚꯦꯁ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯀꯝꯄꯥꯎꯟ ꯃꯤꯌꯥꯝꯅ ꯀꯛꯑꯁꯨ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯀꯛꯆꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯨꯡꯇꯤꯒꯤ ꯀꯛꯆꯔꯁꯨ ꯑꯩꯉꯣꯟꯗꯒꯤ 50 ꯀꯛꯈ꯭ꯔꯦ ꯂꯧꯔꯁꯤ 50 ꯀꯛꯈ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟꯗ $100 ꯍꯥꯞꯄꯛꯄꯅꯦꯕ ꯃꯥꯅ ꯚꯥꯞ ꯇꯥꯕꯤꯔꯣ ꯑꯣꯖꯥ ꯈꯪꯉꯦꯕ ꯇꯥꯖꯔꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯔ ꯑꯦꯅꯤ ꯑꯦꯃꯥꯎꯟ ꯊꯝꯈꯤꯕ ꯀꯛꯇꯕꯗꯤ ꯌꯥꯔꯣꯏ ꯀꯛꯀꯅꯦꯕ ꯀꯛꯏꯕ ꯑꯗꯣ ꯄꯣꯠꯇꯣ ꯁꯥꯔ ꯀꯛꯐꯝ ꯊꯣꯛꯄ ꯅꯤꯌꯣꯝꯒꯤꯅꯦ ꯀꯛꯆꯕꯅꯦ ꯍꯥꯏꯕ ꯃꯣꯏꯅꯅꯦ ꯑꯩꯅ ꯂꯧꯊꯣꯛꯄꯗꯨꯁꯨ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯅ ꯄꯣꯠꯂꯧꯗ ꯂꯧꯊꯣꯛꯈꯤꯕ ꯌꯥꯎꯕꯩꯅꯦꯕ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯗ ꯄꯤꯛꯏꯗꯣ ꯑꯗꯩ ꯂꯧꯊꯣꯛꯄ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯂꯧꯊꯣꯛꯅꯤꯡꯉꯦ ꯂꯧꯊꯣꯛꯄ ꯅꯠꯇꯦꯕ ꯀꯝꯄꯅꯤꯅ ꯃꯤꯒꯤ 6% ꯈꯛꯇꯅꯤ ꯄꯤꯔꯛꯏꯗꯣ ꯀꯦꯄꯤꯇꯦꯜ 5% ꯑꯃ ꯏꯟꯇꯔꯦꯁ 1% ꯑꯃ ꯑꯩꯅ ꯊꯥꯗꯈꯤꯕ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨꯒꯤ ꯄꯤꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯆꯤꯟ ꯃꯆꯤꯟ ꯉꯔꯥꯡ ꯊꯥꯗꯈꯤꯕꯗ $7 ꯑꯃ ꯊꯥꯗꯔꯅꯤ ꯉꯁꯤ $8 ꯑꯃ ꯊꯥꯗꯔꯝꯃꯅꯤ ꯍꯌꯦꯡ $9 ꯑꯃ ꯊꯥꯗ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯃꯌꯥꯝꯗꯣ ꯍꯣꯠꯂꯀꯥꯟꯗꯅꯦꯕ 5% + 1% ꯄꯤꯔꯛꯏꯁꯦ ꯑꯗꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯁꯨꯕ ꯄꯣꯠꯇꯣ ꯁꯨꯝ ꯂꯣꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯊꯖꯔꯛꯄꯩ ꯋꯥꯅꯤ ꯀꯛꯄ ꯅꯠꯇꯦꯕ ꯅꯪꯅ ꯄꯣꯠꯂꯧꯗ ꯂꯧꯊꯣꯛꯅꯤꯡꯉꯦ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯃꯣꯏꯅ ꯄꯀꯛꯇ ꯀꯛꯅꯤꯡꯉꯦ ꯀꯛꯄ ꯌꯥꯔꯣꯏꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯊꯥꯗꯖꯈꯤꯕ 20 days ꯁꯨꯔꯒ ꯃꯇꯣꯝꯗ ꯅꯨꯃꯤꯠꯇꯣ ꯂꯣꯏꯕꯒꯤ ꯍꯟꯊꯖꯔꯛꯄꯅꯦꯕ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯂꯧꯊꯣꯛꯏꯗꯨꯁꯨ ꯅꯪꯅ ꯂꯧꯊꯣꯛꯏ ꯑꯩꯒꯤ ꯉꯁꯤ ꯏꯟꯇꯔꯦꯁ 5% ꯈꯛ ꯂꯥꯛꯄꯗꯣ ꯑꯩꯅ 10% ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯌꯥꯕ ꯅꯠꯇꯦ ꯋꯤꯗ꯭ꯔꯣꯗ ꯆꯪꯉꯛꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯊꯥꯗꯔꯤꯕ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟ ꯏꯟꯚꯦꯁꯇꯨꯒꯤ 1% ꯏꯟꯇꯔꯦꯁꯇꯣ ꯍꯣꯠꯂꯒ ꯄꯤꯔꯛꯑꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯍꯦꯟꯅ ꯂꯧꯊꯣꯛꯅꯤꯡꯉꯦ ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯥꯅꯦ ꯃꯤꯅ ꯔꯣꯕꯣꯇꯤꯛ ꯁꯤꯁꯇꯦꯝ ꯐꯖꯅ ꯁꯦꯠ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯦ ꯃꯥꯅ ꯉꯁꯤ ꯊꯥꯗꯔꯤꯕ ꯄꯩꯁా ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ 1% 5% ꯀꯦꯄꯤꯇꯦꯜ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯍꯣꯠꯂꯒ ꯄꯤꯔꯛꯑꯕꯅꯦ ꯑꯩꯅ ꯍꯦꯟꯅ ꯂꯧꯊꯣꯛꯅꯤꯡꯉꯦ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯩ ꯃꯣꯏꯅ ꯍꯦꯟꯅ ꯀꯛꯅꯤꯡꯉꯦ ꯀꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯊꯥꯗꯖꯈꯤꯕ ꯑꯦꯃꯥꯎꯟꯗꯨꯒꯤ 20 days ꯅꯨꯃꯤꯠꯇꯨ ꯁꯨꯔꯀꯥꯟꯗ ꯀꯦꯄꯤꯇꯦꯜꯗꯣ ꯄꯨꯂꯞ ꯆꯠꯈꯤꯕꯩ ꯋꯥꯅꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯉꯥꯎꯒꯗꯕ ꯍꯥꯏꯕꯕꯨ ꯁꯥꯔ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯍꯦꯛ AIꯒꯤ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗꯠꯇ ꯎꯔꯤꯕ ꯑꯩꯅ ꯑꯍꯥꯟꯕꯒꯤ 100 ꯊꯥꯗꯈꯤꯕ ꯄꯣꯠꯁꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯀꯦꯄꯤꯇꯦꯜꯁꯤꯗꯒꯤ 5% ꯂꯧꯊꯣꯛꯈꯤꯕꯁꯦ ꯃꯣꯏꯅ ꯑꯗꯨꯗ ꯃꯥꯏꯅꯁ ꯎꯠꯇꯦꯕ ꯁꯝꯅ ꯃꯥꯅꯦ ꯍꯥꯏꯔꯕꯗ 100%ꯗꯨꯗꯒꯤ ꯃꯣꯏꯅ 5% ꯂꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ 95 ꯂꯩꯍꯧꯒꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯣꯏꯅ ꯎꯠꯇꯦꯕ ꯃꯣꯏꯅ ꯑꯗꯨꯒꯤꯗꯣ ꯎꯠꯇꯕꯤꯗ 5% ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤ ꯃꯣꯏꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗ ꯎꯍꯟꯕꯩ ꯋꯥꯅꯤ ꯀꯛꯅꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠ 20 ꯁꯨꯔꯀꯥꯟꯗ ꯀꯛꯄꯤꯕ 20 ꯁꯨꯔꯀꯥꯟꯗ ꯄꯨꯂꯞ ꯑꯄꯨꯟꯕ ꯀꯦꯄꯤꯇꯦꯜꯗꯣ ꯑꯣꯏꯅ ꯀꯛꯊꯠꯂꯦꯕ ꯑꯗꯨꯅꯅꯦꯕ ꯃꯌꯥꯝꯅ ꯉꯥꯎꯔꯤꯁꯦ ꯃꯣꯏ ꯃꯥꯅꯦ ꯀꯝꯄꯅꯤꯁꯤꯅ ꯀꯩꯒꯨꯝꯕ ꯃꯤꯅ ꯀꯣꯛ ꯉꯥꯎꯅꯔꯦ ꯈꯪꯉꯀꯥꯟꯗ ꯃꯣꯏ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ 100ꯇꯨꯗꯒꯤꯗꯤ 5%ꯁꯦ ꯀꯦꯄꯤꯇꯦꯜ ꯃꯣꯏꯅ ꯁꯨꯝ ꯄꯤꯊꯣꯔꯛꯏꯕꯅꯤꯅ ꯃꯌꯦꯛꯀꯤꯗꯤ 95 90 85 80ꯅ ꯂꯩꯍꯧꯒꯗꯧ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨ ꯂꯩꯍꯧꯗꯕꯤꯗ ꯃꯣꯏꯅ 100ꯇ ꯁꯨꯝ ꯎꯠꯂꯒ ꯊꯝꯃꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯑꯗꯨ ꯃꯣꯏꯅꯗꯤ ꯀꯛꯇꯕ꯭ꯔꯁꯨ ꯅꯨꯃꯤꯠ 20 ꯁꯨꯔꯀꯥꯟꯗ ꯑꯗꯨꯝ ꯀꯛꯁꯟꯕꯤꯕ ꯅꯨꯃꯤꯠ 20 ꯁꯨꯔꯀꯥꯟꯗꯅꯅꯦ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ 20 days ꯗꯨꯔꯦꯁꯟ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯎꯠꯈꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅꯅꯦ ꯁꯤꯅ ꯀꯝꯄꯨꯇꯔꯒꯤ ꯀꯩꯅꯣ ꯑꯣꯏꯔꯦꯗꯅ ꯑꯩꯅ ꯃꯤ ꯑꯃꯗ ꯂꯨꯄꯥ 10,000 ꯂꯣꯟ ꯊꯥꯗꯔꯤꯅꯦꯕ ꯂꯣꯟ ꯊꯥꯗꯕ ꯃꯥꯅ ꯂꯨꯄꯥ 10,000 ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯠꯇꯨꯗꯤ ꯊꯝꯗ ꯌꯥꯗꯦꯗꯅ ꯃꯥꯅꯦ ꯑꯗ ꯑꯩꯉꯣꯟꯗ ꯁꯤꯡꯉꯛꯄꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯥꯅ ꯉꯁꯤ ꯂꯨꯄꯥ 10,010 ꯊꯥꯗꯈꯤꯕꯁꯤꯗꯒꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 6 ꯁꯤꯡꯒꯠꯂꯛꯑꯦꯀꯣ 6ꯗꯨꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯇꯣꯉꯥꯟꯅ ꯍꯣꯠꯆꯕꯩꯗꯤ ꯂꯩꯗꯣꯏꯅꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯃꯉꯣꯟꯗ ꯑꯩꯅ ꯂꯣꯟ ꯗꯤꯕꯔꯁ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥꯁꯦ ꯄꯤꯕꯒꯤ ꯂꯨꯄꯥ 10,010 ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯏꯔ ꯂꯩꯗꯣꯏꯅꯦꯕ ꯃꯥꯅꯦ ꯃꯉꯣꯟꯗ ꯁꯤꯒꯤ ꯇꯣꯝꯕꯤ ꯀꯧꯕꯁꯤꯗꯩꯁꯤꯗ ꯂꯨꯄꯥ 10,010 ꯊꯥꯗꯔꯛꯑꯦꯀꯣꯅ 10ꯗꯨꯗꯤ ꯆꯦꯗꯨꯗꯤ ꯏꯔ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 6 ꯁꯤꯡꯒꯠꯂꯛꯑꯦꯀꯣ 6 ꯁꯤꯡꯒꯠꯂꯛꯏꯕꯁꯦ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯦꯀꯥꯎꯟ ꯑꯃꯗꯗꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯃꯗꯗꯤ ꯌꯥꯎꯖꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯨꯂꯞ 20 days ꯁꯨꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ 100 ꯀꯩꯅꯣꯗꯣ ꯀ꯭ꯂꯣꯖ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ 0 ꯇꯥꯔꯦꯅ ꯂꯩꯍꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅꯅꯦ
5% ꯄꯤꯔꯛꯄꯗꯣ ꯃꯣꯏꯅ ꯀꯛꯊꯠꯂꯒ ꯎꯠꯄꯤꯗꯦꯕ ꯃꯣꯏꯅ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯄꯨꯂꯞ ꯃꯥꯏꯅꯁ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ $100 ꯁꯦ 1%ꯗꯣ $5 + 1 ꯒꯗꯤ $6 ꯁꯤꯅꯦꯕ ꯅꯨꯡꯇꯤꯒꯤ ꯃꯣꯏꯅ ꯐ꯭ꯂꯦꯠ 20 days ꯍꯣꯠꯇꯣꯛꯈ꯭ꯔꯦꯕ 20 days ꯗꯩꯁꯤꯗ 6ꯇꯣ 20ꯗꯤ 120 ꯇꯥꯗ꯭ꯔꯥ ꯑꯗꯨꯒꯤꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯃꯣꯏꯅ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯍꯣꯠꯇꯣꯛꯄꯤꯔ ꯊꯝꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯀꯛꯇꯕꯅꯦꯕ Okay, okay. ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯁꯦ ꯅꯨꯃꯤꯠ 20ꯅꯤꯗ 6% $6 ꯇꯔꯨꯛꯇꯣ $3 20 days 120 ꯇꯥꯗ꯭ꯔꯣ Tai. ꯁꯤꯒꯤꯁꯤꯅ ꯀꯔꯤꯝꯇ ꯀꯛꯇꯕꯤꯗꯅꯦꯕ ꯀꯔꯤꯝꯇ ꯔꯤꯏꯟꯚꯦꯁ ꯇꯧꯗꯕꯤꯗꯅꯦ ꯁꯗꯤꯡꯅꯤꯀꯣ ꯑꯩꯗꯤ ꯔꯤꯏꯟꯚꯦꯁ ꯇꯧꯖꯔꯣꯏ ꯅꯨꯡꯇꯤꯒꯤ ꯃꯣꯏꯅ ꯀꯝꯄꯅꯤ ꯄꯤꯔꯛꯏꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦꯅ ꯍꯥꯞꯆꯟꯕ ꯃꯇꯝꯗ 20 days ꯁꯨꯕ ꯃꯇꯝꯗ ꯑꯩꯒꯤ $120 ꯁꯦ ꯑꯩ ꯐꯪꯅꯦꯕ ꯁꯤꯅ ꯔꯤꯏꯟꯚꯦꯁ ꯀꯩꯝ ꯇꯧꯗꯕꯤꯅꯤꯀꯣ Mane. ꯑꯗꯨꯒ ꯑꯩꯅ ꯃꯔꯛꯁꯤꯗꯩꯁꯤꯗ ꯔꯤꯏꯟꯚꯦꯁ ꯇꯧ ꯇꯥꯔꯗꯤ ꯄꯩꯁꯥꯁꯦ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯔꯤꯏꯟꯚꯦꯁ ꯇꯧꯔꯤꯈꯩꯗꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯄ ꯎꯗꯕꯩ ꯋꯥꯅꯦꯕ ꯍꯦꯟꯒꯠꯂꯤꯅꯦꯕ ꯑꯗꯨꯒ ꯀꯔꯤꯝꯇ ꯏꯁꯦꯡ ꯁꯦꯡꯅ ꯈꯪꯖꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ $100 ꯊꯥꯗꯈꯤꯕꯁꯦ 20 days ꯉꯥꯏꯔꯣ ꯀꯔꯤꯝꯇ ꯊꯥꯗꯔꯨꯔꯅꯣꯕ ꯑꯗꯨ 20 days ꯍꯦꯛ ꯁꯨꯕ ꯃꯇꯝꯗ $120 ꯆꯪꯉꯛꯑꯅꯦꯕ ꯑꯩꯅ ꯅꯨꯡꯇꯤ 6 ꯈꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯅꯤ ꯑꯩꯅ ꯔꯤꯏꯟꯚꯦꯁ ꯇꯧꯗ꯭ꯔꯒꯗꯤ Mane. ꯑꯩꯅ ꯉꯁꯤ 6 ꯂꯥꯛꯄꯁꯦ ꯑꯃꯨꯛ ꯊꯥꯗꯈꯤ ꯇꯥꯔꯗꯤ ꯍꯌꯦꯡ ꯄꯣꯏꯟ ꯈꯔ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯤ 6ꯇꯨꯗꯩ ꯈꯔ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯩ ꯅꯨꯃꯤꯠ 2 ꯁꯨꯕꯗ ꯑꯃꯨꯛ ꯑꯗꯨꯗꯒꯤ 6 point something ꯈꯔ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯥꯗꯈꯤ ꯃꯇꯝꯗ ꯑꯗꯩ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯤ 7 8 9 10 ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯗ ꯔꯤꯏꯟꯚꯦꯁ ꯁꯨꯛꯇꯧ ꯇꯧꯗꯕꯤꯗ 20 daysꯗꯣ ꯑꯝꯇꯪ ꯂꯧꯊꯣꯛꯎꯅꯦ ꯑꯗꯨ 120 ꯑꯗꯨꯝ ꯇꯥꯔꯝꯃꯅꯦꯕ ꯑꯗꯨ ꯀꯝꯄꯅꯤꯅ ꯍꯣꯠꯇꯣꯛꯄꯤꯔꯒꯅꯦ ꯅꯣꯡꯃꯗ 6% ꯄꯤꯕ $100 ꯊꯥꯗꯕꯁꯦꯅ ꯍꯣꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ 6ꯇꯣ ꯑꯩꯉꯣꯟꯗ ꯂꯧꯊꯣꯛꯄ ꯑꯩꯒꯤ ꯎꯄꯨꯗꯨꯗꯩꯗꯣ ꯑꯩꯅ ꯑꯃꯨꯛ ꯊꯥꯗꯁꯟꯕꯅꯦꯕ ꯑꯗꯨ ꯊꯥꯗꯁꯟꯕꯗꯨꯗꯅꯦꯕ ꯈꯤꯇꯪ ꯄꯣꯏꯟ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯄꯩꯁꯥ ꯆꯥꯎꯅ ꯊꯥꯗꯔꯝꯕ ꯑꯣꯏꯔꯒꯗꯤ ꯆꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯩꯅ $6 ꯊꯥꯗꯕ $7 ꯊꯥꯗꯕꯗꯨꯒꯤ ꯑꯀꯨꯞꯄ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅꯅꯦꯕ ꯀꯣꯛ ꯉꯥꯎꯍꯜꯂꯤꯁꯦ ꯑꯗꯨꯅ ꯔꯤꯏꯟꯚꯦꯁ ꯇꯧꯔꯤꯈꯩꯗꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯇꯧꯗꯕꯤꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯩꯝꯇ ꯑꯗꯨ ꯑꯗꯥ ꯇꯧꯖꯔꯣꯏ ꯑꯩ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ ꯃꯣꯏꯅ ꯀꯝꯄꯅꯤꯗ ꯉꯁꯥꯏꯒꯤ ꯊꯥꯗꯈꯤꯕ ꯀꯩꯅꯣꯁꯦ $100 ꯁꯤ ꯍꯟꯖꯤꯜꯂꯒꯦ ꯑꯩ ꯀꯔꯤꯝ ꯂꯦꯡꯗꯕꯤꯗ ꯅꯨꯡꯇꯤꯒꯤ 6 ꯈꯛꯇꯪ ꯂꯥꯛꯀꯅꯦꯕ 6 ꯈꯛꯇꯪ ꯑꯗꯨꯝ ꯂꯥꯛꯑꯅꯤ 5% ꯑꯃꯒ 1% ꯑꯃꯒ 6ꯇꯣ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯗꯗꯤ ꯍꯣꯡꯉꯔꯣꯏꯕ ꯑꯗꯨꯒ 20 days ꯍꯦꯛ ꯁꯨꯈꯤꯕ ꯃꯇꯝꯗ ꯅꯪ 0 ꯇꯥꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯊꯥ 3ꯗ ꯂꯨꯄꯥ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯥꯗꯕ $100 ꯊꯥꯗꯕꯁꯤꯅ ꯊꯥ 3ꯗ $1,00,000 ꯌꯧꯅꯤ ꯍꯥꯏꯔꯤꯁꯦ ꯔꯤꯏꯟꯚꯦꯁ ꯇꯧꯕꯗꯨꯅꯅꯦꯕ ꯌꯧꯔꯛꯇꯣꯏꯁꯦ ꯔꯤꯏꯟꯚꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯌꯧꯔꯛꯑꯣꯏꯕ ꯑꯩ ꯊꯥꯗꯈ꯭ꯔꯒ ꯑꯗꯨꯝ ꯊꯝꯃꯒ ꯔꯤꯏꯟꯚꯦꯁ ꯇꯧꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯣ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯥꯗꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯃꯤ ꯑꯃꯈꯛꯇꯪꯗ ꯊꯥꯗꯕꯗꯒꯤ ꯑꯩ ꯃꯤ 100ꯗ ꯊꯥꯗꯔꯛꯄꯩ ꯋꯥꯅꯦꯕ ꯉꯁꯤ ꯂꯥꯛꯄꯗꯨꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯑꯗꯩ ꯍꯌꯦꯡ ꯂꯥꯛꯄꯗꯨꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯍꯪꯆꯤꯠ ꯂꯥꯛꯄꯗ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝꯈꯠꯂꯛꯑꯒ ꯃꯣꯏ ꯑꯄꯨꯟꯕꯗꯨꯗꯒꯤ ꯂꯥꯛꯄꯗ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯅ ꯊꯥꯗꯗꯕꯤꯗ ꯁꯨꯝ ꯂꯧꯊꯣꯛꯑꯒ ꯋꯥꯂꯦꯠꯇ ꯁꯨꯝ ꯍꯥꯞꯆꯜꯂ ꯊꯝ ꯇꯥꯔꯒꯗꯤ ꯂꯦꯡꯉꯔꯣꯏꯕ ꯑꯣꯟꯂꯤ ꯊꯥ ꯅꯨꯃꯤꯠ 20 daysꯇꯨꯒꯤ 200ꯇꯨꯒꯤ ꯀꯩꯅꯣꯗꯨꯗꯪ ꯐꯪꯉ ꯂꯣꯏꯔꯦ ꯃꯥꯒꯤ 20%ꯗꯨ ꯈꯛ ꯐꯪꯉ ꯇꯣꯛꯑꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯅꯦꯕ ꯑꯃꯗ ꯊꯥꯗꯔ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯃꯗ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡ ꯇꯧꯕꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯛꯏꯁꯤꯗꯅꯦꯕ ꯉꯁꯤꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯕ ꯉꯁꯤꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯝꯄꯥꯎꯟ ꯆꯠꯍꯟꯈꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯇꯧꯖꯔꯣꯏ ꯑꯩꯗꯤ ꯀꯤꯖꯩ ꯀꯝꯄꯅꯤꯁꯦ ꯁꯤꯕꯨ ꯃꯥꯡꯗꯤ ꯇꯣꯡꯉꯤꯁꯨ ꯈꯪꯗ꯭ꯔꯁꯤꯕꯨ ꯋꯥꯂꯦꯠꯇ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒ ꯑꯩ ꯊꯝꯍꯧꯔꯒꯦꯅ ꯊꯝꯖꯕ ꯀꯥꯡꯕꯨꯒꯤꯗꯨꯗꯤ ꯑꯣꯟꯂꯤ 6 ꯈꯛ ꯂꯥꯛꯑꯒ 20 days ꯁꯨꯔꯀꯥꯟꯗ 0 ꯆꯠꯈ꯭ꯔꯅꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯦꯀꯣ ꯁꯥꯔ ꯑꯩꯁꯦ ꯌꯥꯝ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯔ ꯑꯩ ꯊꯝꯖꯔꯒꯦ ꯐꯩꯌꯦ ꯃꯦꯗꯥꯝꯅ ꯃꯦꯗꯥꯝꯅ ꯇꯥꯛꯄꯤꯕꯗꯣ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯌꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝꯅ ꯅꯍꯥꯟꯒꯩ ꯇꯥꯛꯄꯤꯕꯗꯣ ꯈꯪꯗꯕꯁꯨ ꯈꯔ ꯈꯪꯉꯦ ꯍꯥꯏꯗꯤ ꯁꯥꯔ ꯑꯗꯨꯒꯀꯣ ꯁꯤꯒꯤꯁꯦ ꯔꯤꯏꯟꯚꯦꯁ ꯇꯧꯕꯁꯦ ꯀꯩ ꯃꯥꯡꯕ ꯅꯠꯇꯦꯀꯣ ꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯣ ꯔꯤꯏꯟꯚꯦꯁꯄꯨ ꯍꯣꯏ ꯃꯦꯗꯥꯝ ꯇꯧꯔꯤꯈꯩꯗꯤ ꯑꯗꯨꯝ ꯇꯣꯡꯉꯤꯅꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯊꯥꯕꯨ ꯊꯥꯗꯗ꯭ꯔꯕ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠ 2 ꯍꯨꯝꯅꯤ ꯂꯦꯞꯄꯦꯗꯅ ꯉꯁꯤ ꯅꯨꯃꯤꯠ 2 ꯍꯨꯝꯅꯤꯗꯨꯒꯤ ꯏꯟꯇꯔꯦꯁ ꯑꯩ ꯃꯥꯡꯉꯕꯅꯦ ꯑꯩꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩ ꯂꯦꯞꯆꯩꯅꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯀꯛꯄꯗ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯉꯥꯛꯇꯪ ꯂꯦꯞꯊꯣꯛꯄ ꯁꯥꯟꯅꯩ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨ ꯂꯦꯞꯊꯣꯛꯏꯗꯣ ꯃꯥꯡꯉꯤꯅꯤꯀꯣ ꯑꯩ ꯎꯄꯨꯗ ꯌꯥꯎꯔ ꯂꯩꯅꯤ ꯏꯟꯇꯔꯦꯁ ꯂꯥꯛꯎꯗꯣꯏꯅꯦ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯕꯁꯦ ꯌꯥꯝ ꯅꯣꯂꯦꯖ ꯌꯥꯝ ꯑꯣꯏꯖꯔꯦ ꯑꯣꯀꯦ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯛ ꯁꯤ ꯌꯨ ꯄꯨꯔꯥ ꯀꯣꯛ ꯉꯥꯎꯒꯦ ꯇꯧꯕ ꯑꯃ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯪꯕꯤꯔꯛꯑꯣ ꯀꯣꯛ ꯑꯩꯅ ꯉꯥꯎꯕ ꯁꯤꯒꯤ ꯍꯥꯏꯁꯤ ꯑꯩ ꯀꯩꯅꯣꯅꯦ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯣ ꯃꯦꯗꯥꯝ ꯍꯥꯟꯅ
야, 나한테 그래서 그놈이다. 아이즈 양 강거든 나때보고 거기 시 음. 마기 AI기 시기 시스템스나 거기 데일리 컬렉션기 거기 파이낸스 그놈기 거기 뱅가 khara mari leina manaruba 아이즈 khara 강부제 보요안에 보고 아시 아이기 강제바 마땅다 khara share tawani ado atai kaisu yang kan 강거든 나때 Ekda 하비요. kayno har sigi anauba yaw missing da jo yamna confuse ka do matang oye sigi matang namana paisa ka pe matang je tawle sar ko sar sigi matang je hana da koi mane sigi knowledge fajana le hodre ba haidi mayam jina posi kyam puina chani chalo have tambangam da banena mana thamibe invest profit haidi hajin hok tar ga da dilam ho na profit tum sana bagi wakhan da loi leina ba haitar mayam je ahum chape adudagi akoina sum machi lok thok dagi lakho problem ngakta ne ba se mane asek bedi sana haibdu 20 days na ta hum bau reinvest taw chatlagadi 50,000 to 1 lakh ki maya di phangani haibane ba mane invest taw reinvest taw dagadi phangoroi madam haidi phangdo ba kano da khon lok thokhrabne na phangoroi ba dugudi aduna sigi di anobu yaw khuding mak sigi reinvest taw matang jiga phadana clear oi da targadi so paisa ji thum lok thok thum kakhi targadi moi thum kakhrabne na company ji daw lakani ba sa sigi di commercially khang hodragadi knowledge se asi matang ji khara clear ngasai ka iba poto akoidagi paisa na kakpane haibadu khanbiba yadeko magi haibdi invest amagi duration je 20 days khanbigadawba 20 days subagi kaksagri ni ko adudi 20 days suri ngai dedi ka amoida ngasagi market power da yengbiyo aduga aina thadagi be invest tawgiba tari pung second minute loi chapchana yawbune aduda sangaga yengbiyo aduga 20 days bu suraba aina thadagi amount kakhrani adu kakpa haido company na akogi capital pakakta kakpa nateba ai migi numit subai kakjagi baneba nang na mingodaga lupa tara nang lupa lising tara puthokona man mi duna lupa lising amam nungti sunge mana ingode lupa lising tara pugimne adu sai singe lupa lising taruk sure tari sure adu di tara numit tara ni du surakanda tara adu loidui natro adugi aroiba masing duneba 20 days surakana kakjagi bani company na pakakta kakpa nateba mai kakpham topado kaksabaneba somdaju interest ka sigi amaramda haiga yam phabam si flat to holambaje tama flat to hotpa haibadi 1% pini haiga mana 20 days de 1% adum pirameba adu tari ngasi aingonda capital lupa sama side lupa manga pirakhani adu da lupa 95 to gi interest haying ju horkadam ngatro ari haying ju mu 95 to degi 5 lakthok ko 90 lehotro 90 to gi 92 to gi interest katang pirakadam ngatro adu tawdi basically company na flat pulap hoto khraga nangi sigi 20 days this da nongmada 1% 6% 6% pithokpa na ma company na pulap hoto 20 days ki thamgreba si akhodi yam kanai ba samna hadi moine capital su yang na nungti gi pithorakpani na si akhoi da mangjadri na khoi tongjari ni je moine deduction da hote ba bank da ki loan loba kango akhoi gari loan lobo oiro ma oiro khangam gani ko sumaina akhoi loan paisa singba jina nungti gi paisa tha khuding paisa singba mana da laibane ba ngasina handak singba paisa jiga mathang tha da singba paisa jam handarakpa adu di karamba company akhoi gi government na hap ka lokhotpa akhoi private bank go ma da tongnei ba du ma je deduction ka oi ba duna samna haida mangonda aina loan je ngasi lising ta singre adu di mai capital no lising tara je lokthokra mathangi tha da di amu tara do lokthokra 90 gi amu holakpa sumaina holakpa layeba do si company ji de adugi tatharaga hotpa interest pi deba same flat to hotleba sina ina phaina haije Jadi daw yang goina lupa lama hapaga numit kuni je sat lokho ba lani phangorani ne adu de da paisa do lupa lak to manga su yare ne khala thada bi ko adu je numit kuni lam sat palo ba yare numit kuni phadi bok do tan ba yai numit kuni la ama thadra de nimit tarani da la ama dum phangobune adune numit tarani tramwani da hanjan bane tarani tagini numit tarani tramwani bok je ko invest tok thokiba invest tok bi matan da nangi nungti gi la ko amount du urane ba adudi nungti gi la ko amount da chidi numit tarani dang sa lauthoga invest tok da bi da adun tara lak to hanjan ga ai ngak pani handa ai handa ge khwanjan da ai ngak pani ba numit tarani to jira ka na paisa party sat ong tau san yap jan yai sa ya sigi je
ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯏꯟꯚꯦꯁꯃꯦꯟꯁꯦ ꯁꯤꯁꯇꯦꯝ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯄꯤꯛꯄꯅ ꯄꯤꯛꯅ ꯂꯥꯛꯆꯕ ꯆꯥꯎꯅ ꯂꯥꯛꯄ ꯆꯥꯎꯅ ꯂꯩꯕꯅ ꯆꯥꯎꯅ ꯑꯗꯨꯝ ꯂꯥꯛꯇꯣꯏꯕ ꯂꯨꯄꯥ ꯂꯥꯛ ꯄꯩꯁꯥ ꯂꯩꯕ ꯃꯤꯗꯗꯤ ꯂꯥꯛ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯆꯥ ꯃꯆꯥꯗꯩ ꯍꯧꯕꯩ ꯋꯥꯅꯤ ꯂꯦꯕꯔ ꯃꯥꯡꯒꯩ ꯑꯔꯩꯕ ꯃꯤꯗꯗꯤ ꯃꯌꯥꯝ ꯀꯥꯏꯅꯕ ꯌꯥꯗ꯭ꯔꯤꯕꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯃꯌꯥꯝ ꯄꯨꯔꯛꯑꯒ ꯍꯌꯦꯡꯁꯤ ꯑꯃꯨꯛ ꯃꯤ ꯈꯔ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯌꯥꯕꯤꯔꯦꯀꯣ ꯌꯥꯖꯔꯦ ꯁꯥꯔ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯒꯨꯗ ꯅꯥꯏꯠ